मणिपुरी वारी परिंगदा सक्नाइरबा अईबा सगोलसेम इंद्र कुमार की थौना फबक खंबतोन ताबिरसी। इम्फाल शहरदगी नोंचुप पांगना सगोलबन लंबीदा असुम चलगा किलोमीटर 12 रोम लाप मफमदा संगाइथेल कौबा खुंगंग मचा अमले। खुंगंग असिदा चौराकना युम चामरोम तमक लन्न लन्न ताई। सिंगदगी चेंथरक लौखोंग मचा अमा लौबुक फाउना चेली। खुंगंग अदुगी मियामना लौखोंग अदुगी इसिंग चानै। लौखोंग असिगी मरिंदा कौब्रू लाइची पांगना असुम चलगा चिंखोंग मक्तदा पिकतक तौबा तनान तनानबा युमदोंग पोक अमले। युम असी खंबतोन की युमने। खंबतोन अंगांग ओइरिंगै ममा मपा अनिमक लेखिदबना महाक ममा मपा मसक खंगहौद्रे। खंबतोन मबुबोकने योगले। ममा मपा लेतबना मबुबोकना खंबतोनबु थोइदोकना लूना अमदि चेक्सिन्ना योई। मबुबोकना लौबुक की थबक इंखांग लोइदुना हलकलगा नुमिदांग खुदिंग खंबतोनदा नुंगाई नुंगाइरबा वरी कया लिबी। पेबेट की वरीदगी हौना हनुबा हनुबी पान थाबा हियांग अथौबा लाई खुत्सांगबी सामू अंगौबा चिथबा लेतना लिबी। अदुगिसु मथक्ता खंबतोनगी मबुबोक असी नहा ओइरिंगैदा मणिपुर की चिंसांग कया चत्तुना ललोल इतिक तौरुबना सिंसांग सिंग असिगी मरम अमदि महाकना थेंगनरकपा अवा नुंगाई कया हेक हेक लिबी। मतम अदुदगी हौना खंबतोनगी पुकनिंगदा महाकी मपुबोक कुमना मणिपुर की चिंसांग कया अमुक्तंग कोइनिंगबगी वाखल फाउरक्खि। महाकना मबुबोकता हंगी इबुबवा आई कैदोंगै चाउनी। मबुबोकना खुमी थूना चाउनबा यामना चावो। थूना चाउनबनी खंदुना खंबतोन चाक यामना चाबा हौई। महाकना हुक्पा चखोम खुदिंग थूना चाउनबनी खन हुक्चै। खंबतोन पुंकक चाउरकले संजेन सनगाक ngमलकले। मपुबोक की मतुंग इंदुना लौ सिंग उबा यावरकले। अदुबु सिंग अदु सा कई कनबना मबुबोकना महाकपु नोंगमता चिंगदा कादुना सिंग चलहलमदे। ममानबा सिंगना चिंगदा सिंग चनबा चलुसी हौरे अदुबु मबुबोकना अमुक्ता चलहंदे। अदुबु खंबतोन चनिंगबदी महाने। असुमना खंबतोन नोंगमा नोंगमगी चाउरकले। अदुबु ngaihak sangbada chak ngaibada mabubokna wari libadi tokte। करिगुम्बदसु मबुबोकना महौसा तमलकपा मयेक मसोन पंथई पाउरौ हेक हेक तंबीदुना महाक इबा पाबसु हैरे। मबुबोकना लीबा वारी खंबतोन पुकनिंग चंगना ताय। करिगुम्बद चिंगनबा मतांगदा मबुबोकता हंगी। करिगुम्बदसु मबुबोकका मरै येतनै। कईगी वारी लिरकपा मतमदा खंबतोनना मबुबोकता हाय कईनबु मी चाब्रने कईदो पुरो हतोपिगेने। मागी मथौना फबा वहीदो ताबदा मबुबोक हराउजे मबुकनिंगदा नोकचे। मबुबोकना खंबगी वारी लीबदा महाकसु खंबगुमना काउ फनिंगी कई फनिंगी हाय। हनुमान की वारी तारगा महाकसु हनुमान गुम कनिंगी। चिंखोंदगी नुंजाउ फक्तुना हनुमानी खंदुना मयुमदा पुरई। खंबतोन सही 13 मपुंग फारकले। मबुबोक की मतेंग पांगदुना लौसिंग उबा होरकले। करिगुम्बदा मबुबोकना नाबा येकपा नत्रगा इम्फाल काखिबा मतमदा खंबतोनना मथंता लौ खोइबा लिंगबा उकाई तकपा लौ खाउबा यैबा पुमनमक इंगमदा ngम्मी। अदुबु मबुबोकना महाकपु चिंगदा कादुना सिंग चनबददी मयाद्रे। महाकना मबुबोकता माबु करिगिदमक्ता चिंगदा चलहंद्रिबनो हंगबदा मबुबोकतगी खंगले। खंबतोनगी मयाम अहलदु पुंकक चाउरकपा मतमदा नोंगमा चिंगदा सिंग चनबा चटपदा कईना चादुना सीखी। मथंगदा मयाम याय मदुसु नोंगमा
ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯀꯥꯍꯠꯂꯕ ꯈꯝꯕꯇꯣꯟꯒꯤ ꯃꯄꯥ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯁꯤꯈꯤ꯫ ꯆꯍꯤ ꯑꯣꯟꯗꯅ ꯈꯝꯕꯇꯣꯟꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯈꯝꯕꯇꯣꯟ ꯄꯣꯛꯄ ꯃꯇꯨꯡ 7ꯅꯤ ꯁꯨꯕꯗ ꯅꯣꯡꯒꯥꯈꯤ꯫ ꯃꯔꯝ ꯀꯌꯥ ꯑꯁꯤꯗꯒꯤ ꯃꯕꯨꯕꯣꯛꯅ ꯈꯝꯕꯇꯣꯟꯕꯨ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡ ꯆꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤꯕꯅꯤ꯫ ꯃꯌꯥꯝꯕ ꯑꯅꯤ ꯁꯤꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯈꯝꯕꯇꯣꯟ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯏ, ꯑꯗꯨꯕꯨ ꯃꯁꯥꯃꯛ ꯑꯀꯤꯕꯗꯤ ꯄꯣꯛꯇꯦ꯫ ꯃꯕꯨꯕꯣꯛꯀꯨꯝꯅ ꯃꯍꯥꯛꯁꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯠꯅꯤꯡꯉꯤ, ꯂꯝꯂꯛꯀꯤ ꯁꯥ ꯀꯩ ꯀꯌꯥ ꯊꯦꯡꯅꯅꯤꯡꯉꯤ꯫ ꯅꯣꯡꯃꯇꯪ ꯇꯥꯟꯖꯥ ꯐꯪꯕꯗ ꯆꯤꯡ ꯑꯃꯨꯛꯇꯪ ꯀꯣꯏꯔꯨꯒꯦ ꯍꯥꯏꯕꯁꯤ ꯈꯝꯕꯇꯣꯟꯒꯤ ꯑꯆꯦꯠꯄ ꯋꯥꯁꯛꯅꯤ꯫ ꯅꯣꯡꯃ ꯈꯝꯕꯇꯣꯟꯒꯤ ꯃꯕꯨꯕꯣꯛ ꯏꯝꯐꯥꯜ ꯀꯥꯈꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯈꯝꯕꯇꯣꯟꯗ ꯆꯠꯊꯣꯛꯀꯅꯨ, ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯁꯤꯡꯖꯨ ꯄꯥꯎꯖꯨ ꯍꯥꯏꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯁꯨꯃꯥꯡꯗ ꯄꯌꯥ ꯁꯤꯗꯨꯅ ꯂꯩꯍꯧꯏ꯫ ꯈꯪꯍꯧꯗꯅ ꯃꯃꯥꯟꯅꯕ ꯑꯅꯤꯈꯛ ꯆꯤꯡꯗ ꯁꯤꯡ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯏ꯫ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯌꯥꯔꯦ꯫ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯍꯥꯏꯐꯦꯠꯇꯪ ꯉꯥꯁꯤꯜꯂꯝꯂꯒ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯊꯣꯔꯛꯂꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡ ꯀꯥꯈ꯭ꯔꯦ꯫ ꯆꯤꯡ ꯀꯥꯕ ꯍꯧꯔꯛꯄꯃꯛꯇꯗ ꯈꯝꯕꯇꯣꯟꯅ ꯄꯣꯛꯄꯗꯒꯤ ꯅꯤꯡꯖꯔꯛꯄ ꯊꯨꯡꯂꯦ ꯈꯟꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫ ꯄꯤꯛꯂꯕ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯈꯝꯕꯇꯣꯟ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯈꯠꯂꯤ, ꯆꯣꯡꯉꯤ, ꯐꯜꯂꯤ, ꯀꯔꯤꯒꯨꯝꯕꯗ ꯍꯥꯃꯦꯡ ꯃꯆꯥꯒꯨꯝ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯅꯣꯛꯏ꯫ ꯄꯣꯟꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯆꯦꯛꯂꯥꯒꯨꯝꯕꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯆꯤꯡꯈꯥꯡ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯡ ꯆꯟꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯁꯤꯡ ꯌꯥꯜꯂꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯑꯁꯨꯝ ꯁꯤꯡ ꯌꯥꯜꯂꯝꯕꯗꯒꯤ ꯆꯤꯡꯗꯣꯟꯂꯣꯝꯗ ꯑꯃꯨꯛꯇꯪ ꯀꯥꯅꯤꯡꯗꯨꯅ ꯀꯥꯈꯠꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯎꯍꯧꯗꯦ, ꯑꯗꯨꯃꯛ ꯁꯤꯡ ꯆꯜꯂꯤꯕꯣꯏ ꯅꯤꯡꯉꯤ꯫ ꯆꯦꯟꯅ ꯆꯦꯟꯅ ꯀꯥꯈꯤꯕꯅ ꯈꯝꯕꯇꯣꯟ ꯃꯇꯣꯟ ꯌꯧꯈ꯭ꯔꯦ꯫ ꯆꯤꯡꯗꯣꯟꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯂꯕꯨꯛ ꯂꯝꯍꯥꯡ, ꯈꯨꯜ ꯀꯌꯥ ꯇꯥꯝꯅ ꯎꯏ꯫ ꯁꯉꯥꯏꯊꯦꯜꯗꯒꯤ ꯁꯍꯔ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨ ꯄꯤꯛꯇꯛꯅ ꯆꯨꯝꯗ꯭ꯔꯤꯡ ꯎꯔꯤ꯫ ꯈꯨꯟꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯑꯁꯥꯕꯒꯨꯝ ꯎꯏ꯫ ꯈꯝꯕꯇꯣꯟꯅ ꯁꯨꯝ ꯌꯦꯡꯅ ꯌꯦꯡꯅ ꯈꯜꯂꯤ, ꯑꯥꯗꯒꯤꯁꯤꯅ ꯂꯝꯕꯤꯅꯤ, ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ, ꯂꯧꯈꯣꯡꯅ ꯁꯤꯗ ꯂꯩꯔꯦ, ꯑꯥꯗꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ꯫ ꯆꯤꯡꯈꯥꯔꯣꯝꯗ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛꯅ ꯆꯤꯡꯈꯥꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯆꯤꯡꯊꯛꯇ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯆꯤꯡꯒꯤ ꯆꯤꯡꯖꯥꯎ, ꯎꯅꯥ ꯋꯥꯅꯥ, ꯉꯥꯡꯂꯩꯅꯕ ꯆꯤꯡ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯁꯨꯝꯅ ꯆꯠꯅꯤꯡꯕꯒꯤ ꯂꯤꯆꯤꯡ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯨꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯆꯤꯡꯒꯤ ꯎꯃꯪꯂꯛꯇ ꯆꯪꯈ꯭ꯔꯦ, ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯈꯝꯕꯇꯣꯟ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯏ, ꯈꯝꯕꯇꯣꯟ! ꯈꯝꯕꯇꯣꯟ! ꯑꯣ ꯈꯝꯕꯇꯣꯟ! ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯇꯥꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯊꯤꯔꯛꯏ꯫ ꯑꯃꯅ ꯃꯥꯏꯀꯩ ꯑꯃꯗ, ꯑꯃꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯁꯤꯟꯗꯣꯛꯇꯨꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯊꯤꯕ ꯐꯪꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯑꯅꯤ ꯁꯤꯟꯗꯣꯛꯇꯨꯅ ꯊꯤꯔꯨꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯁꯤꯡ ꯌꯥꯟꯐꯝꯗ ꯎꯅꯔꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯗꯦ꯫ ꯑꯅꯤꯃꯛ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯩ꯫
ꯃꯌꯨꯝꯗ ꯄꯥꯎ ꯇꯝꯂꯨꯕꯗ ꯑꯣꯏꯒꯗꯕ ꯐꯤꯚꯝ ꯈꯜꯂꯨꯕꯗ ꯑꯅꯤꯃꯛ ꯅꯨꯡꯅꯥꯡꯉꯤ꯫ ꯅꯨꯡꯉꯥꯏꯇꯕꯒ ꯀꯤꯕꯒ ꯄꯨꯟꯗꯨꯅ ꯑꯅꯤꯗꯨ ꯁꯨꯠ ꯁꯨꯠ ꯀꯞꯃꯤꯟꯅꯩ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯈꯝꯕꯇꯣꯟꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯕꯨꯕꯣꯛꯅ ꯈꯝꯕꯇꯣꯟꯕꯨ ꯂꯥꯡꯇꯛꯅꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯃꯛꯇꯗ ꯀꯧꯔꯛꯏ, "ꯈꯝꯕ, ꯈꯝꯕꯇꯣꯟ!" ꯃꯃꯥꯟꯅꯕ ꯑꯅꯤ ꯋꯥ ꯉꯥꯡꯅꯗꯦ꯫ ꯃꯕꯨꯕꯣꯛꯀꯤ ꯃꯃꯥꯡꯗ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯕꯨꯕꯣꯛ ꯚꯥꯞ ꯇꯥꯔꯦ, ꯈꯝꯕꯇꯣꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯕꯨꯕꯣꯛꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯀꯝꯗꯧꯅ ꯃꯥꯡꯈꯤꯕꯅꯣ ꯍꯪꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯝꯕꯇꯣꯟ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯆꯤꯊꯗꯅ ꯂꯤꯔꯕꯗ ꯃꯕꯨꯕꯣꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯂꯩꯀꯥꯏ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ರೆ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯃꯝ ꯑꯅꯤꯅꯤ ꯍꯪꯕ ꯂꯥꯛꯄꯅ ꯈꯝꯕꯇꯣꯟꯒꯤ ꯌꯨꯝ ꯐꯤꯉꯧ ꯐꯧꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯡꯓꯥꯟ ꯌꯩꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯆꯤꯡꯗꯣꯟ ꯂꯣꯝꯅ ꯈꯝꯕꯇꯣꯟꯕꯨ ꯊꯤꯔꯦ꯫ "ꯈꯝꯕꯇꯣꯟ! ꯑꯣ ꯈꯝꯕꯇꯣꯟ! ꯑꯣ ꯈꯝꯕꯇꯣꯟ!" ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯄꯨꯡꯓꯥꯟ ꯌꯩꯗꯨꯅ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯍꯜꯂꯛꯂꯦ꯫ ꯈꯝꯕꯇꯣꯟꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯆꯤꯡꯅꯨꯡꯗ ꯀꯣꯏꯔꯦ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕꯗ ꯂꯨꯔꯕ ꯆꯤꯡꯆꯦꯞꯇ ꯀꯨꯝꯃꯤ, ꯀꯔꯤꯒꯨꯝꯕꯗ ꯉꯝꯂꯕ ꯆꯤꯡꯗꯣꯟꯗ ꯀꯥꯏ, ꯑꯃꯨꯛꯁꯨ ꯋꯥꯡꯂꯕ ꯎꯖꯥꯎ ꯃꯇꯣꯟ ꯂꯣꯝꯗ ꯀꯥꯏ, ꯁꯨꯛꯂꯕ ꯆꯤꯡꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯀꯣꯏꯅ ꯆꯠꯂꯝꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯅꯤꯡꯊꯝ ꯊꯥ ꯑꯣꯏꯕꯅ ꯑꯏꯪꯕ ꯐꯥꯎꯔꯛꯂꯦ꯫ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯃꯃꯥꯏ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨ ꯃꯍꯥꯛ ꯈꯪꯗꯕꯅ ꯃꯌꯨꯝ ꯌꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯀꯣꯛꯄ ꯆꯤꯡ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯎꯃꯪ, ꯎꯔꯛ, ꯁꯤꯡꯅꯥꯡ ꯃꯔꯛ, ꯏ ꯃꯔꯛ, ꯂꯣꯛꯆꯞ ꯂꯣꯛꯈꯥ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯃꯐꯝ ꯈꯪꯗꯅ ꯆꯠꯄꯅ ꯅꯣꯡꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯗꯣꯜꯗꯒꯤ ꯇꯥꯔꯛꯄ ꯂꯤꯛꯂꯥꯅ ꯃꯁꯥꯗ ꯁꯦꯠꯂꯤ ꯏꯜꯂꯤꯕ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯏꯪꯕꯅ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯆꯤꯡ ꯑꯣꯏꯕꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯄ ꯅꯨꯡꯁꯤꯠꯅ ꯂꯤꯛꯂꯥ ꯌꯩꯔꯕ ꯃꯐꯤꯗ ꯌꯩꯕꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯏꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯆꯠꯄ ꯂꯦꯞꯇꯦ꯫ ꯑꯁꯨꯝ ꯆꯠꯂꯤ, ꯑꯁꯨꯝ ꯆꯠꯂꯤ꯫ ꯊꯥꯁꯤꯔꯝꯗꯥꯏ ꯑꯍꯤꯡꯅꯤ꯫ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯏꯔꯣꯏ ꯃꯆꯤ ꯁꯥꯅ ꯄꯤꯛꯂꯕ ꯊꯥ ꯃꯆꯦꯠ ꯑꯃ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯇꯗ ꯈꯝꯕꯇꯣꯟ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯑꯣꯟꯅꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯑꯣꯟꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯊꯥꯒꯤ ꯃꯉꯥꯜꯗ ꯃꯥꯒꯤ ꯈꯣꯡꯐꯝ ꯑꯗꯨ ꯈꯔ ꯈꯔꯗꯤ ꯎꯏ ꯍꯥꯏꯕꯕꯨ ꯑꯁꯦꯡꯕ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ꯫ ꯏ, ꯁꯤꯡꯅꯥꯡ, ꯎꯅꯥ ꯋꯥꯅꯥ ꯀꯌꯥ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯥ ꯀꯩꯅꯆꯤꯡꯕ ꯊꯦꯡꯅꯔꯕꯗꯤ ꯈꯝꯕꯇꯣꯟ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯣꯛꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯍꯥꯏꯕꯕꯨ ꯎꯟ ꯑꯣꯜꯂꯕ ꯂꯤꯛꯂꯥꯁꯤꯡꯅ ꯃꯁꯥꯗ ꯊꯦꯡꯂꯕ ꯑꯗꯨꯗꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯅꯤ꯫ ꯈꯝꯕꯇꯣꯟ ꯁꯨꯛꯂꯕ ꯂꯣꯛꯆꯞ ꯑꯃꯗ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃ ꯎꯔꯦ꯫ ꯊꯥꯁꯤꯔꯝꯗꯥꯏꯒꯤ ꯊꯥꯗꯨꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯁꯨꯔꯨꯡ ꯑꯗꯨ ꯁꯦꯡꯐꯥꯠꯇꯅ ꯎꯏ꯫ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤꯕꯗ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯎꯕꯃꯛꯇꯗ ꯈꯝꯕꯇꯣꯟ
ꯃꯕꯨꯕꯣꯛꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯕꯨꯕꯣꯛꯅ ꯍꯥꯏꯈꯤ, ꯃꯁꯤꯗꯒꯤ ꯆꯤꯡꯂꯣꯜ 5 ꯂꯥꯜꯂꯒ ꯑꯁꯣꯝ ꯊꯪꯕ ꯆꯤꯡꯃꯥꯏꯗ ꯃꯃꯥꯡꯉꯩꯗ ꯁꯨꯛꯂꯕ ꯂꯣꯛꯆꯞ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯅꯩ꯫ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯂꯒ ꯑꯀꯣꯏꯕ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯇ ꯂꯩꯕ ꯁꯥ ꯁꯟ ꯑꯃꯗꯤ ꯃꯤ ꯀꯌా ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯤꯕꯗꯒꯤ ꯅꯛꯅꯕ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯤꯡꯁꯥꯡꯗ ꯈꯨꯟꯗꯥꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯈꯨꯟ ꯍꯣꯡꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥꯒꯤ ꯃꯇꯨꯡꯗꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯤ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯗ꯭ꯔꯦ꯫ ꯎ ꯋꯥ ꯀꯌꯥ ꯍꯧꯖꯔꯕꯁꯨ ꯃꯐꯝ ꯑꯗꯨ ꯃꯤ ꯇꯥꯗꯕ ꯂꯩꯀꯪꯂꯥꯒꯨꯝ ꯂꯩꯔꯤ꯫ ꯈꯝꯕꯇꯣꯟꯅ ꯊꯦꯡꯅꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯃꯛꯅꯤ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯦ꯫ ꯑꯍꯤꯡ ꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯏꯪꯂꯕ ꯑꯍꯤꯡ ꯑꯗꯨꯗꯪ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯋꯥꯔꯤꯅꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯊꯣꯏꯅ ꯀꯤꯕꯗꯤ ꯄꯣꯛꯇꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯍꯤꯡꯗꯇ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯤ ꯍꯥꯏꯕꯅꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯒ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯍꯤꯡꯆꯥꯕꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯏꯪꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯒ ꯊꯣꯛꯂꯕ ꯌꯥꯕ ꯀꯌా ꯃꯥꯌꯣꯡ ꯌꯥꯔꯒꯦ ꯍꯥꯏꯅ ꯈꯝꯕꯇꯣꯟ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯃꯥꯗꯨꯅ ꯆꯪꯉꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯨꯡꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ, ꯀꯔꯤꯒꯨꯝꯕꯗ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯗ ꯊꯦꯡꯖꯤꯜꯂꯤ꯫ ꯃꯃꯟꯈꯤꯕꯅ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯎꯕ ꯎꯕ ꯐꯪꯖꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯏꯁ, ꯑꯁꯨꯛ ꯃꯝꯕ ꯃꯐꯝꯁꯨ ꯂꯩꯕꯣꯏꯔꯦꯀꯣ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯊꯦꯡꯅꯔꯦꯗ꯫ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯈꯔ ꯏꯪꯕ ꯐꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯃꯥꯏꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯀꯟꯅ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯄꯗ ꯎꯟ ꯃꯍꯤ ꯆꯦꯜꯂꯛꯂꯕꯣꯏ ꯅꯤꯡꯏ꯫ ꯈꯔ ꯌꯥꯝꯅ ꯆꯪꯁꯜꯂꯒ ꯏꯪꯕ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯁꯨꯝ ꯃꯥꯗꯨꯅ ꯆꯪꯕꯅ ꯈꯣꯡꯀꯥꯞ 200ꯔꯣꯝ ꯆꯪꯈ꯭ꯔꯦ꯫ ꯈꯔ ꯆꯪꯁꯤꯟꯕꯗ ꯁꯨꯔꯨꯡꯒꯤ ꯂꯩꯃꯥꯏ ꯑꯗꯨ ꯂꯣꯏꯔꯣꯏ ꯉꯝꯊꯈꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯑꯅꯥꯟꯕ ꯈꯣꯡꯐꯝ ꯑꯃ ꯊꯦꯡꯅꯩ꯫ ꯈꯣꯡꯐꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟ ꯅꯥꯟꯊꯨꯔꯦ꯫ ꯑꯃꯝꯕꯗꯨꯗ ꯃꯈꯨꯠ ꯄꯥꯏꯐꯝꯁꯨ ꯈꯪꯍꯧꯗꯅ ꯈꯥꯝꯕ ꯉꯝꯍꯧꯗꯕꯗꯒꯤ ꯃꯍꯥꯛ ꯊꯔꯣ ꯑꯣꯟꯊꯔꯦ꯫ ꯀꯌꯥꯝ ꯁꯥꯡꯅ ꯑꯣꯟꯊꯈ꯭ꯔꯕꯒꯦ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯔꯣꯏ ꯂꯣꯏꯕꯗ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯗꯨꯅ ꯈꯝꯕꯇꯣꯟ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯟꯊꯔꯨꯔꯕꯒꯦ ꯃꯍꯥꯛ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯨꯝꯃꯝ ꯃꯝꯕ ꯃꯐꯝ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯥꯏꯀꯩ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯇꯤꯜ ꯀꯥꯡ ꯀꯧꯖꯦꯡ ꯍꯥꯔꯧꯒꯨꯝꯕ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯥꯏꯀꯩ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯥꯏꯀꯩ ꯑꯗꯣꯝ ꯄꯥꯡꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯈꯣꯡꯊꯥꯡ 2 ꯁꯨꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯐꯝꯊꯔꯒ ꯃꯥꯗꯨꯅ ꯆꯠꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯥꯗꯨꯅ ꯂꯥꯛꯄꯅ ꯈꯣꯡꯊꯥꯡ 100-200 ꯊꯥꯡꯖꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟꯒꯤ ꯀꯣꯛꯇꯣꯟꯗ ꯁꯨꯔꯨꯡꯒꯤ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡꯗ ꯁꯦꯛꯄꯤ ꯑꯃꯈꯛ ꯌꯥꯛꯅ ꯈꯣꯡꯂꯒ ꯄꯥꯏꯊꯣꯛꯈꯤ꯫ ꯈꯝꯕꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯣꯛꯇꯣꯟꯒꯤ ꯃꯁꯝ ꯆꯞ ꯌꯨꯡꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅꯗꯤ ꯈꯜꯂꯨꯗꯦ꯫ ꯃꯍꯥꯛ ꯑꯃꯝꯕ ꯑꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯁꯦꯛꯄꯤꯅ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯉꯥꯜ ꯑꯃ ꯎꯏ꯫ ꯑꯣ, ꯅꯣꯡ ꯉꯥꯜꯂꯦꯗꯅ꯫
ꯎꯔꯤꯕ ꯃꯉꯥꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯣꯝꯗ ꯍꯦꯛꯇ ꯊꯣꯛꯍꯧꯔꯒꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯅꯤꯅ ꯍꯤꯡꯆꯥꯕꯗꯨ ꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯈꯝꯕꯇꯣꯟ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯉꯥꯜ ꯎꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯄꯥꯛ ꯌꯧꯗꯦ꯫ ꯑꯁꯨꯝ ꯈꯔ ꯈꯔ ꯆꯪꯁꯤꯜꯂꯛꯄꯅ ꯃꯉꯥꯜ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯈꯔ ꯈꯔ ꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯕꯗ ꯃꯈꯣꯡꯗꯨ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯈꯨꯗꯤ ꯊꯤꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯉꯨꯕꯗ ꯃꯤꯒꯤ ꯃꯀꯣꯛꯀꯤ ꯁꯔꯨ ꯃꯥꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯃꯥꯡꯂꯣꯝꯗ ꯌꯦꯡꯈꯤꯕꯗ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ, ꯈꯣꯡ ꯈꯨꯠꯀꯤ ꯁꯔꯨ ꯑꯃꯗꯤ ꯀꯣꯛꯀꯤ ꯁꯔꯨꯇꯅ ꯄꯤꯛ ꯊꯟꯅ ꯂꯩꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯑꯉꯥꯟꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨ ꯀꯥꯟꯗꯨꯅ ꯋꯥꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯃꯉꯥꯜ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯥꯡꯃꯛꯇꯗ ꯑꯉꯥꯟꯕ ꯑꯗꯨ ꯂꯩꯔꯦ, ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯊꯣꯡꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯒꯤ ꯃꯌꯥꯏꯋꯥꯏꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕ ꯂꯪꯂꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯋꯣꯏꯕꯃꯛ ꯃꯗꯨ ꯆꯥꯎꯔꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯅꯤ꯫ ꯃꯗꯨꯒꯤ ꯃꯉꯥꯜꯅ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯕꯅꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯀꯌꯥ ꯑꯗꯨ ꯈꯪꯅꯤꯡꯗꯨꯅ ꯈꯝꯕꯇꯣꯟ ꯊꯛ-ꯈꯥ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯁꯨꯔꯨꯡꯒꯤ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡ ꯑꯗꯨ ꯀꯜꯂꯕ ꯆꯤꯡꯒꯤ ꯅꯨꯡ ꯑꯃꯗꯤ ꯆꯤꯡ ꯂꯩꯕꯥꯛ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯃꯊꯛ ꯑꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯋꯥꯟ ꯃꯤꯆꯥꯛꯀꯨꯝ ꯑꯔꯪꯕ ꯃꯆꯥ ꯃꯆꯥ ꯎꯏ꯫ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯃꯁꯤꯁꯨ ꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇꯅꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯃꯤꯔꯥꯡꯇꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯆꯤꯗꯁꯨ ꯆꯥꯎꯔꯕ ꯃꯤꯔꯥꯡ ꯊꯥꯛꯄ ꯎꯏ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔꯕ ꯃꯤ ꯀꯌꯥꯅ ꯂꯥꯡ ꯑꯗꯨꯗ ꯊꯨꯔꯕ ꯃꯆꯤꯟꯖꯥꯛ ꯉꯥꯏꯗꯨꯅ ꯂꯩꯕ ꯎꯏ꯫ ꯐꯛꯂꯥꯡ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯊꯛꯇꯁꯨ ꯆꯥꯎꯔꯕ ꯁꯦꯛꯄꯤ ꯀꯌꯥ ꯅꯞꯇꯨꯅ ꯂꯩ꯫ ꯈꯝꯕꯇꯣꯟꯕꯨ ꯎꯕꯗ ꯂꯥꯎ ꯐꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡ ꯑꯗꯨ ꯈꯝ ꯊꯦꯡꯅ ꯆꯪꯗꯨꯅ ꯌꯦꯡꯅꯤꯡꯉꯛꯏ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯆꯪꯁꯤꯜꯂꯤꯕꯒꯤ ꯃꯇꯤꯛ ꯑꯉꯥꯟꯕꯗꯨ ꯈꯔ ꯈꯔ ꯑꯁꯨꯝ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯅꯥꯛ ꯌꯦꯠꯇ ꯃꯆꯤꯗ ꯇꯒꯨꯞ ꯇꯔꯦꯡ ꯉꯥꯜꯂꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯔ ꯈꯔꯗꯤ ꯎꯕ ꯐꯪꯏ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯗꯨ ꯑꯅꯤ ꯊꯣꯛꯅ ꯆꯪꯈꯤ, ꯌꯦꯠꯂꯣꯝꯗ ꯑꯃ, ꯑꯣꯏꯔꯣꯝꯗ ꯑꯃ꯫ ꯈꯝꯕꯇꯣꯟ ꯑꯣꯏꯔꯣꯝ ꯊꯪꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯌꯦꯠ ꯊꯪꯕ ꯁꯨꯔꯨꯡꯒꯤ ꯄꯔꯤꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯞꯇꯛꯅ ꯑꯉꯥꯟꯕ ꯑꯃꯁꯨ ꯎꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟ ꯊꯪꯕ ꯊꯣꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯈꯣꯡꯊꯥꯡ ꯀꯟꯅ ꯊꯥꯡꯖꯤꯜꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ, ꯍꯦꯟꯅ ꯉꯥꯟꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯒꯤ ꯃꯉꯥꯜ ꯑꯣꯏꯔꯝꯂꯦ꯫ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯕꯗ ꯆꯥꯎꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯑꯉꯥꯟꯕꯗꯨꯗ ꯇꯔꯪ ꯎꯔꯛꯏ꯫ ꯈꯝꯕꯇꯣꯟ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯈꯣꯡꯀꯥꯞ 30 ꯆꯞ ꯆꯥꯅ ꯆꯪꯉꯤ꯫ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯕꯗ ꯃꯤ ꯑꯆꯧꯕ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯀꯣꯛꯀꯤ ꯁꯔꯨ ꯑꯗꯨ ꯈꯝꯕꯇꯣꯟꯒꯤ ꯊꯥꯖꯤꯟꯃꯨꯛ ꯋꯥꯡꯉꯤ꯫ ꯃꯄꯥꯝꯕꯣꯝꯒꯤ ꯁꯔꯨ ꯑꯗꯨ ꯑꯃꯃꯝꯅ ꯋꯥꯏ 4ꯔꯣꯝ ꯀꯣꯜꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯑꯩꯈꯣꯏ ꯏꯄꯨꯕꯣꯛꯅ ꯃꯃꯥꯡꯉꯩꯗ ꯁꯨꯔꯨꯡ ꯑꯃꯗ ꯍꯤꯡꯆꯥꯕ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯆꯠꯅꯅ ꯂꯩꯔꯝꯕ ꯖꯥꯠꯅꯤꯗꯅ꯫ ꯉꯁꯥꯏꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯆꯥꯁꯤꯡꯗꯨꯅ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯆꯥꯕꯒꯤ ꯃꯔꯨ ꯃꯌꯥꯒꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕ ꯑꯁꯤꯗꯤ ꯁꯤꯕ ꯀꯨꯏꯔꯕ ꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯒꯗꯤ ꯂꯩꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯟꯅ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯄꯔꯤꯡꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯈꯔ ꯆꯠꯂꯒꯗꯤ ꯁꯨꯔꯨꯡꯗꯨ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯜꯂꯒ ꯉꯥꯜꯂꯤꯕ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏ꯫ ꯑꯗꯨꯕꯨ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯆꯤꯡꯒꯤ ꯅꯨꯡꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯍꯦꯛ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯐꯨꯛꯇꯣꯛꯄ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯃꯈꯨꯠꯅ ꯐꯛꯇꯣꯛꯄ ꯉꯝꯗ꯭ꯔꯕꯗ ꯃꯍꯥꯛꯅ ꯁꯤꯡ ꯆꯟꯕ ꯊꯣꯔꯛꯄꯗ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯑꯍꯥꯟꯕ
surung changlakpa matam phawbadi mahak thangjaudu pairami Khambaton tapna tapna ningsingai mahakna surunggi machindagi ontaraktuna ngaiak wanthaduna leiruba mafam maduda thangjau madu soidena tahuramba tare adudi mani muktadu kamdongna phaktokkani makhutna phaktok ngamdrabaduda Khambatonna hanagi surung machinda thengnakiba anganba mani muktadu lauge khanduna lai adubu surunggi lambidu mafang bana mafam amatta khangdre phana honnarabasu hanagi mafamdu yauba ngamdre Khambaton mamai onduna muk chatkre hingchabagi saru polang amadi ngalhauba mani mukta amatta su thengnadre amamba surung aduda maduna sum chatle adubu hanagi mangal animaktu amatta su thiba phangdre Khambaton mamai onduna amukka su halai kanadre amuksu changjali thengnadre thoklaba ama lakani khanduna mahak amamba surung adugi paringda changsal karigumbada phaklangda thengjalle karigumbada khudi thiduna tusalle adubu mahak changsinmadi lepte asumna Khambatonna amamba surungdugi manungda maduna chatpada numit 15 ni hokre adubu Khambatonni mahakna changkhiba ahingdu loidri khanduna nongalakpagi adwaida surungi mapal thokkinabagi damak mahak leptana challe asomda Khambatongi mapubokna Khambatonbu thiba phangdrabada pangongna mahakki hakchang mahut sinduna poloikre Khambatongi shraddha karma loikre mahak amuk halakhigani haiba kananasu thajanadre somdana surung manungda Khambaton numit kayani muk chalaklabana aram khaurang ba polakle numit kaya mitchen khanglakpagi mamit tadu pangba ngamsilaktre mahak makha tana chatpa ngamlaktraduna amamba surungi lemaida phamthare mahakna khalai ngarang ayuk ibubok na Imphal karamdaida ibubok ka chakngan chaminnarakpane ngarang numit chupa ama chingda chatlingaida chak chaba phangdre ahing chupasu surung manungda tumdana chattuna leire aduna oiba tare ai yam chokthare chak lambanasu sigadore tumningbasu phawre ibubokna ibu ahing halakte dana wanaramba tare hayengdi nong hek nganbaga ayum yaudaba yade Khambaton asum khanna tumthokre mahak kayam kuina tumlurabano haiba mahak khangde kuina tumlaktabagi wabagi chadabagi chokthabane mamlaba surung manung aduda mangal su amatta udabana mahak numit 15 ni rom mikap thoktana tumlure tumlingaida mangama mangami mangaduda mahak surung manungda adumak lerami surung adudagi mapal thoknaba hotnarami adubu mapal adu thiba khanglamde khanghodana nong khongbagum ngangba khonjel ama tarami mahak munna tabada khonjel aduna haire ai surungda leiriba lupa macha nang kanano Khambaton na khumi ai Khambaton ni singchanba lakpadagi surung asida changlakpani ai thopam khangdaduna lamangna adom di kana oibirabano ai lambi amukta takpiyuba ai surung asida leiramba hingchabagi atamane ai sahi kaya surung asida leiraklabane surung asida aina hek leirpadagi ngasi phawba ahingba mioi amatta changlaktre adubo ngasi nangna thauna phana surung asida changlakpagidamag aina nangonda tengbang gani adudi
ꯑꯩꯕꯨ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯑꯩ ꯌꯨꯝ ꯌꯧꯖꯕ ꯉꯝꯅꯕ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯩꯗꯤ आत्माने ngasi chahi chamagi mamangda sikrabane aigi thawai yaudraba hakchang adu surung ngasigi mafam amada leibane madu ai uzare nangna surung ngasida changlakpa ahan bataibang ni oibana nangonda upai amatang takbige chalo ai saru kolang adudagi saru macet amatang puduna hankrabadi nahak prithvi gi manungda pai dagi nahak tumami oibang amangani adubu aidi ina kera khunba thoina pamde aibu surungi mapandagi thokhinaba lambi du takpiyo ai surung asida changlaga inna hankiwa haibasi oithok tabane adubu phare ai nangon lambi takpirage yengu ad mangal malairibasi urabra hoi uzare maikai asom da chalo surungi mapal to pangam lagania Khambaton mikap khangthok thoi mamang da taklam maikai dom da yengbada mangal adu taseng na ure mahak phuk hogale masa sokthabadi khara phare adubu aram khorang badi hena phawe mahak mangal adu uba maikai tamna chanchille surungi mapal oiraboi ningi adubu hanadagi hena chawba mani mukta ama leimai da taduna leibo ramle Khambaton mani mukta adu lauge haiduna hek chanchille mani mukta adu yaugadaba khongkap mangarom watlingaida mahakki makhong animak khu yauna puthakre mahak kakhatnaba makhong nama phukpalaknai adubu makhong amadu hena puthaki atopa makhong du phukpalaknabada makhong nama amamuk hena puthaki asumna mahakna kakhatnaba hotnaribagi matik asum hena puthakre mamai thangdadi pakhwang yawna puthakre matam maduda Khambaton mabubok na likhiba wari ama ningsingai mabubok na haiki ha ching man marakta karigumba ikang kangba adubu leikhom na go lawba mafam su thengnai mafam do lam thungdabi haina khangnai kana hagumba na mafam duda puthakhrabadi areng khudingi sum puthadana masa pumbado lainungda changduna si kallaba sa kai samu hawba maduda puthakhrabadi hingbagi asa leitre mahakna taribadu mabubokna haikhiba lam thungdabi adugumba mafam amani haina Khambatonna khankre lengliba makhai puthakigani khalladuna mahak tuminna leithokle lengba yadana mahak matam kuina leire asumna numit nini rom khangbada mahak wanthagadawre amuktangdi kakhatpa ngamra honage khalladuna makhong phukpa laknai adubu onthokpane handak mukti mahak mathabak yawna puthakre Khambaton Leinungda puthaduna soidana siragani haina leple mayumda lehauba mabubok ningsingduna mahak kappa horakle nahak kappuraba matungda karishu kanaba phangdrabada Khambaton kakhatpa ngamnaba upai khanba hawi ngalliba mani mukta adu mana puthariba mafamdugi khongkap mari mangata ngaiba mafamda leibana surung adugi akoiba saruk kharadi taseng na uba phangi mahakna puthariba mafam madugi nagyeta yengba hawi laina tamlabagummadana nagyeta leiriba surungi phaklang amada nung kaya phaklang dagi hendok tuna leiba wi
ꯈꯝꯕꯇꯣꯟ ꯀꯥꯈꯠꯄ ꯉꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯃꯍꯥꯛ ꯂꯦꯡꯗꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠꯇꯪ ꯂꯥꯝꯂꯒ ꯃꯆꯦꯛ ꯅꯥꯏꯔꯞ ꯇꯧꯕ ꯅꯨꯡ ꯑꯃꯗ ꯇꯥꯞ ꯄꯥꯏꯔꯒ ꯃꯁꯥꯗꯨ ꯆꯤꯡꯈꯠꯂꯦ꯫ ꯃꯊꯕꯥꯛ ꯐꯥꯎꯕ ꯄꯨꯊꯔꯨꯕꯗꯨ ꯃꯁꯥꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯈꯠꯂꯦ꯫ ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞ ꯅꯞꯇꯨꯅ ꯈꯣꯡꯀꯥꯞ 4-5ꯔꯣꯝ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯦ꯫ ꯃꯅꯤꯃꯨꯛꯇꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯅ ꯐꯛꯂꯥꯡꯗꯒꯤ ꯀꯨꯝꯊꯒꯦ ꯈꯟꯕꯗ ꯃꯍꯥꯛ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯄꯨꯊꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯨꯊꯕ ꯇꯥꯔꯕꯁꯨ ꯀꯥꯈꯠꯅꯕꯒꯤ ꯄꯥꯝꯕꯩ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯔꯦ ꯈꯟꯕꯗ ꯈꯝꯕꯇꯣꯟ ꯊꯣꯏꯅ ꯆꯤꯡꯅꯕ ꯄꯣꯛꯇꯦ꯫ ꯃꯍꯥꯛ ꯇꯞꯅ ꯀꯨꯝꯊꯩ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯡ ꯑꯣꯏ ꯊꯪꯕꯗꯨ ꯇꯞꯅ ꯊꯥꯡꯉꯒ ꯂꯩꯃꯥꯏꯗ ꯅꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯨꯊꯗ꯭ꯔꯦ ꯈꯪꯂꯕꯗ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯦꯞꯄꯤ꯫ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯃꯍꯥꯛꯅ ꯃꯅꯤꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯁꯨꯔꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯊꯛꯈꯥ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈꯝꯕꯇꯣꯟ ꯃꯃꯥꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯄꯨꯊꯗ꯭ꯔꯕꯗ ꯈꯔ ꯀꯟꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯀꯨꯏꯅ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕꯅ ꯈꯝꯕꯇꯣꯟ ꯆꯥꯛ ꯂꯥꯝꯕꯅ ꯆꯔꯤ ꯇꯠꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯀꯟꯕ ꯑꯃꯒꯨꯝ ꯂꯦꯞꯄ ꯑꯃꯗꯤ ꯆꯠꯄ ꯉꯝꯂꯤꯕꯗꯨ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯍꯤꯡ ꯑꯃꯈꯛꯇꯪꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯇꯤ ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯅꯨꯃꯤꯠ 20ꯔꯣꯝ ꯁꯨꯔꯛꯂꯕꯅꯤ꯫ ꯅꯨꯃꯤꯠ 20ꯔꯣꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯆꯥꯕ ꯊꯛꯄ ꯇꯧꯗ꯭ꯔꯕꯗ ꯀꯔꯤ ꯑꯣꯏꯐꯝ ꯊꯣꯛꯄꯒꯦ? ꯈꯝꯕꯇꯣꯟ ꯃꯅꯤ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯁꯨꯝ ꯆꯠꯄꯅ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯇꯝ ꯈꯔ ꯆꯠꯂꯒ ꯆꯥꯎꯔꯕ ꯁꯨꯔꯨꯡꯒꯤ ꯁꯪꯂꯦꯟ ꯑꯃꯈꯛ ꯊꯦꯡꯅꯔꯦ꯫ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯦꯡꯈꯠꯄꯗ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯅꯨꯡꯖꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯥꯛ ꯌꯦꯠꯀꯤ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯁꯪꯂꯦꯟ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯆꯥꯎꯏ꯫ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯡꯖꯥꯎ ꯑꯃ ꯂꯩ꯫ ꯈꯥꯡꯖꯥꯎ ꯑꯗꯨ ꯂꯩꯔꯪꯒꯨꯝꯕ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯂꯩ꯫ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯌꯣꯠꯆꯩ ꯀꯌꯥꯁꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯏ꯫ ꯀꯥꯗꯨꯒꯤ ꯑꯇꯣꯞꯄ ꯃꯇꯥꯏ ꯑꯃꯗ ꯆꯤꯡꯒꯤ ꯂꯩꯕꯥꯛꯇꯅ ꯊꯣꯡꯒꯠꯇꯨꯅ ꯁꯦꯝꯂꯕ ꯐꯃꯨꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯐꯝꯕꯥꯛ ꯑꯃ ꯂꯩ꯫ ꯃꯅꯥꯛ ꯃꯛꯇꯗ ꯅꯨꯡꯉꯧꯒꯤ ꯆꯥꯎꯔꯕ ꯃꯤꯡꯁꯦꯜ ꯑꯃꯁꯨ ꯈꯤꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯑꯁꯨꯝꯅ ꯀꯣꯏꯅ ꯌꯦꯡꯅ ꯈꯜꯂꯤ꯫ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯤꯡꯆꯥꯕꯗꯨꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯅ ꯃꯥꯒꯤ ꯐꯃꯨꯡ, ꯁꯤꯅ ꯂꯩꯔꯪ, ꯑꯗꯨꯒ ꯁꯤꯅ ꯃꯤ ꯉꯧꯅꯕ ꯈꯥꯡꯖꯥꯎ꯫ ꯂꯩꯔꯪꯒ ꯈꯥꯡꯖꯥꯎꯒ ꯂꯩꯕ ꯃꯇꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯀꯥ ꯑꯃꯁꯨ ꯂꯩ꯫ ꯈꯝꯕꯇꯣꯟ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯁꯔꯨ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯂꯦ꯫ ꯀꯥꯗꯨ ꯃꯤꯔꯥꯡꯃꯛꯇ ꯉꯥꯏꯔꯦ꯫ ꯂꯩꯔꯪꯁꯨ ꯈꯥꯡꯖꯥꯎꯁꯨ ꯃꯤꯔꯥꯡꯒꯤ ꯃꯤꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯀꯥ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ꯫ ꯐꯝꯕꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯤꯜꯂꯤꯕ ꯅꯨꯡꯉꯧ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯕ ꯎꯏ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯈꯜꯂꯤ ꯃꯍꯥꯛ ꯃꯌꯥꯡ ꯀꯪꯂꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯀꯥ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕꯗ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯃ ꯄꯥꯜꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯈꯤꯕꯗ ꯀꯥꯗꯨ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯃꯍꯥꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯉꯥꯜꯅ ꯀꯥ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯀꯥꯗꯨꯁꯨ ꯐꯅ ꯆꯥꯎꯏ꯫ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯍꯥꯏꯐꯦꯠ ꯆꯥꯎꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ꯫ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯏ꯫ ꯆꯤꯡꯒꯤ ꯏꯐꯨꯠ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯝꯕꯇꯣꯟ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯌꯥꯗꯕ ꯑꯣꯏꯔꯝꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯑꯣꯟ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯨ ꯁꯨꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔꯕ ꯉꯥꯃꯨ ꯉꯀ꯭ꯔꯥ ꯑꯃꯗꯤ
पोरोम चा चादुना लेबा उई खम्बतोन खले nga लेबा याबनिना इसिंगसि सोइदना थकपा यारमगनि खम्बतोन अमुक ngaithaba tawdana kunthaduna ising khuzok manga tara thakchille mabukta karigumba khara tarabada aram khorangba khara kokle ngaihak pothage khanduna khambton thangnaba kada hingchabagi phambak aduda hippi adubu mahak chak lambana tumthaba ngamdre kari charaga hingadage khanduna sum leiringaida ngasai pukhri aduda lehoba nga sing adu ningsingai खम्बतोन फुक हौगले पुखरी लेबा थंगनबा का अदुदा चंगसले पुखरी दुगी मपानदा मनी अदु थमलगा ngaihak isingda chariba nga adu faage hone hangakpane nga sing adu hirai laina hektamak phaba yai chariba nga sing adu खम्बतोन gi makhutna paibada sungleng lengdi nga mari manga phare aduga mani adu puraga hanagi hingchabagi ka aduda lakle mahakna khale nga di phare adubu kamdongna chagani mai shu amta leite kamdongna thongni phare hingna hekta chaba tare hing chaba tanate hingna chaba asidi ai shu nga hing chaba tare dana asumna khanduna khambton nga do hingna chaba howi ahan ba chikpada khara hangoi ba poi adubu hingnabagi damaktani khanduna mamit manawi sinduna nga du loina bak chathokle nga mapum ma chaba loirabada mahak chaningdaba pole adubu aramba koknaba amadi hingnabagi damak chadabadi yade khanduna mahak nga mari manga loina bak chathokle madudagi amuk pukhri du laklaga ising khuzok mari manga amaga muk thakchille kambaton chak lamba khara pharaduna ngaihak pothage haiduna phambak tu da hipthare asumna hipna mahak khali karino aina tawri basibo mangla taibangla surung asigi mapanda thokpa ngamgani haibasi ai thajatre adudi surung asigi manungda ai kayam kuina hingani aibu surung sida leiba numit kayani surabazana numit masak suba phangdaba amamba surung manung asida ai di karimata khangma ngamtre tawriba pumnamak ase mangoiramduna pickup thoraklabadi nungai khrani deko asum khanna mahak tumthakre kuina charak thalak tabana mabukta karigumba khara tarabada mahak nungai na tumkre खम्बतोन तसेंग नमक कुइना तुमलोरे mahak haugalakpada masado itek tekhale asumna खम्बतोन पुखरी अदुगी nga chaduna amadi ising thaktuna matam kaya lelakle kona thangdadi mahak nga ahingba chabadu yamna hainarakle mahak ka ani adudagi hena chathok chasin tawgadaba kire maramdi surungi kadu mafang bana chatpu chatkrabadi hanagi mafamda amuk halakpa ngamde thakna chanaba leiba mafam madudagi mahak chatkrabadi chana thaknaba phangdaduna sigadra khanbadagi mahak matam kuina chathoktre adubu kadugi manungda adumak leiba tarabadi mahak surungdagi mapal thokpa ngamdana adum leiba tare khanbadagi surungi mapan thiba oina kadudagi thorakle makutta mani adudi thaba leite aduna chatliba makai pumngan ngale mahak asum chale sum chatpana lambi yani phanglame खम्बतोन ओइरोमदा चले मबुकनिंगदा खले अइना थोकलिबसी ओइदनी
ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯠꯂꯣꯝꯗ ꯊꯦꯛꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯆꯤꯟꯐꯥ ꯄꯨꯅꯕ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡ ꯃꯆꯥ ꯑꯃꯅ ꯂꯩ ꯆꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯄꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯞꯇꯛꯅ ꯏꯔꯪ ꯂꯪꯕ ꯃꯄꯩ ꯃꯄꯩ ꯎꯏ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯇꯧꯕ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯅ ꯅꯨꯡ ꯄꯩꯕꯒꯨꯝ ꯄꯩꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯆꯥꯏꯅ ꯆꯥꯏꯅ ꯇꯥꯗꯨꯅ ꯂꯩ꯫ ꯈꯝꯕꯇꯣꯟ ꯁꯨꯝ ꯆꯠꯄꯗ ꯃꯅꯤ ꯃꯨꯛꯇꯥ ꯃꯊꯛ ꯑꯗꯨꯗ ꯒ꯭ꯌꯥꯎ ꯒ꯭ꯌꯥꯎ ꯅꯦꯠꯇꯨꯅ ꯆꯠꯂꯤ꯫ ꯅꯥꯛ ꯌꯦꯠꯇꯁꯨ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯃꯄꯩ ꯃꯄꯩꯅ ꯄꯨꯝꯂꯪ ꯂꯪꯅ ꯂꯩꯔꯤ꯫ ꯈꯝꯕꯇꯣꯟ ꯑꯁꯨꯝ ꯆꯠꯄꯗ ꯃꯈꯣꯡ ꯑꯗꯨ ꯃꯅꯤ ꯃꯨꯛꯇꯥ ꯃꯔꯛꯇ ꯈꯨꯖꯦꯡ ꯈꯨꯖꯦꯡ ꯌꯧꯕ ꯐꯥꯎꯕ ꯄꯨꯊꯩ꯫ ꯆꯠꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯃꯅꯤꯒꯤ ꯃꯅꯤ ꯉꯥꯛꯇ꯫ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯤ, ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨꯅ ꯊꯋꯥꯟ ꯃꯤꯆꯥꯛꯀꯨꯝꯅ ꯇꯒꯨꯞ ꯇꯔꯦꯡ ꯉꯥꯟꯕꯗꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯧꯕ ꯃꯅꯤ ꯑꯗꯨ ꯐꯤꯔꯩꯗ ꯆꯦꯠꯅ ꯌꯦꯞꯁꯤꯜꯂꯤ꯫ ꯑꯆꯧꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯉꯥꯜꯗꯨ ꯎꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯂꯤꯕ ꯃꯈꯩ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯀꯨꯐꯦꯠ ꯀꯨꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯈꯝꯕꯇꯣꯟ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯏ꯫ ꯃꯍꯥꯛ ꯂꯦꯞꯇꯅ ꯑꯁꯨꯝ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯄꯔꯤꯡꯗ ꯆꯪꯁꯤꯟꯕꯗ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯈꯔ ꯈꯔ ꯂꯟꯅ ꯇꯥꯔꯝꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯄꯨꯡꯈꯝ ꯈꯝꯈ꯭ꯔꯦ꯫ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯨꯝꯅ ꯆꯪꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ꯫ ꯂꯝꯕꯤ ꯈꯝꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯐꯤꯔꯩꯗꯒꯤ ꯃꯅꯤ ꯑꯆꯧꯕꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯆꯠꯐꯝ ꯂꯝꯕꯤ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯐꯝ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡ ꯊꯪꯕ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯃꯍꯥꯛ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯛꯀꯥ ꯑꯁꯨꯝ ꯌꯦꯡꯏ꯫ ꯈꯪꯍꯧꯗꯅ ꯐꯛꯂꯥꯡꯒ ꯃꯊꯛꯀ ꯂꯣꯟꯅꯕ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯃꯉꯥꯜ ꯑꯃ ꯎꯔꯛꯏ꯫ ꯈꯝꯕꯇꯣꯟ ꯃꯨꯟꯅ ꯌꯦꯡꯕꯗ ꯃꯗꯨ ꯁꯨꯔꯨꯡꯒꯤ ꯑꯍꯣꯕ ꯃꯄꯥꯜꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯜꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯏꯅ ꯂꯥꯞꯇ꯭ꯔꯦ ꯈꯜꯂꯨꯕꯗ ꯈꯝꯕꯇꯣꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯉꯥꯜꯗꯨ ꯂꯥꯛꯍꯠꯇꯨꯅ ꯁꯨꯔꯨꯡꯒꯤ ꯑꯍꯣꯕ ꯁꯔꯨꯛꯇꯨꯅ ꯉꯥꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯃꯈꯨꯠꯇ パイリバ ꯃꯅꯤ ꯑꯗꯨ ꯐꯤꯔꯩꯗ ꯌꯦꯞꯁꯤꯟꯗꯨꯅ ꯃꯉꯥꯜ ꯂꯥꯛꯍꯟꯗꯅꯕ ꯍꯣꯠꯅꯩ꯫ ꯃꯅꯤꯗꯨꯒꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯕꯗ ꯁꯨꯔꯨꯡꯒꯤ ꯑꯍꯣꯕꯗꯨ ꯍꯦꯟꯅ ꯂꯪꯅ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯜꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯃꯇꯝ ꯀꯨꯏꯅ ꯁꯨꯔꯨꯡꯗ ꯂꯩꯔꯛꯄꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜꯗ ꯅꯤꯡꯇꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯊꯣꯛꯀꯅꯤ? ꯁꯨꯔꯨꯡꯒꯤ ꯑꯍꯣꯕꯗꯨꯗꯤ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯝꯕꯣꯝ ꯐꯥꯎꯕ ꯂꯤꯊꯣꯛꯄ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯄꯥꯜꯒ ꯂꯥꯞꯅꯗ꯭ꯔꯦ, ꯍꯦꯛ ꯊꯪꯅꯔꯦ ꯈꯟꯕꯗ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯃꯨꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯈꯝꯕꯇꯣꯟ ꯍꯜꯂꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯍꯤꯡꯆꯥꯕꯒꯤ ꯌꯥꯔꯦꯛꯐꯝ ꯀꯥ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯉꯥ ꯈꯔ ꯐꯥꯗꯨꯅ ꯆꯥꯔꯦ꯫ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯍꯥꯛ ꯑꯍꯣꯕ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯌꯦꯡꯕ ꯃꯈꯩ ꯌꯦꯡꯂꯒ ꯒꯇꯤ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯑꯇꯩ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯇ꯭ꯔꯦ꯫ ꯆꯠꯀꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯇꯩ ꯃꯐꯝꯗ ꯆꯠꯈ꯭ꯔꯒ ꯆꯥꯐꯝ ꯊꯛꯐꯝ ꯂꯩꯕ ꯑꯃꯗꯤ ꯃꯄꯥꯜꯒꯤ ꯑꯍꯣꯕ ꯂꯩꯕ ꯃꯐꯝꯗꯨ ꯑꯃꯨꯛ ꯊꯤꯕ ꯈꯪꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯑꯇꯩ ꯃꯐꯝꯗ ꯄꯪꯆꯠ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯑꯍꯣꯕ ꯂꯩꯕ ꯎꯕ ꯃꯐꯝ ꯑꯗꯨꯇꯅꯤ꯫ ꯃꯐꯝ ꯑꯅꯤꯁꯤꯗꯤ ꯑꯃꯗꯒꯤ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯣꯏꯅ ꯆꯠꯄꯗꯒꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯁꯛ ꯎꯗꯅ ꯂꯩꯔꯛꯄ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯃꯁꯛ ꯎꯗꯕꯅ ꯁꯨꯔꯨꯡꯗ ꯂꯩꯔꯛꯄ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ
ꯃꯔꯤ ꯃꯉꯥꯅꯤꯔꯣꯝ ꯇꯃꯛ ꯉꯥꯏꯔꯝꯈꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯀꯨꯏꯅ ꯁꯨꯝ ꯂꯩꯁꯜꯂꯛꯂꯕꯗꯨꯗ ꯈꯝꯕꯇꯣꯟ ꯍꯩꯅꯔꯛꯂꯦ꯫ ꯊꯣꯏꯅ ꯋꯥꯗ꯭ꯔꯦ꯫ ꯉꯥꯇ ꯆꯥꯔꯒ ꯏꯁꯤꯡꯗ ꯊꯛꯂꯒ ꯃꯕꯨꯛ ꯊꯟꯕ ꯉꯝꯂꯛꯂꯦ꯫ ꯆꯔꯥ ꯈꯨꯗꯤꯡ ꯉꯥ ꯉꯥꯛꯇ ꯆꯥꯕꯗꯒꯤ ꯀꯔꯤꯒꯨꯝꯕꯗ ꯇꯨꯝꯗꯕꯗꯒꯤ ꯃꯕꯨꯛꯀꯤ ꯕꯦꯔꯥ ꯇꯧꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯣꯞ ꯇꯨꯅ ꯅꯥꯕꯗꯤ ꯑꯃꯨꯛꯇ ꯇꯧꯗꯦ꯫ ꯅꯣꯡꯃ ꯈꯝꯕꯇꯣꯟ ꯃꯁꯥ ꯈꯔ ꯉꯝꯂꯛꯇꯦ꯫ ꯀꯣꯛꯇ ꯆꯤꯛꯄꯗ ꯃꯕꯨꯛꯅꯤꯡ ꯄꯤꯛꯁꯜꯂꯛꯏ꯫ ꯃꯕꯨꯕꯣꯛ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯕꯨꯕꯣꯛꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯆꯥꯛ ꯉꯥꯏꯕꯗ ꯋꯥꯔꯤ ꯂꯤꯕꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯆꯥꯎꯕꯍꯜ, ꯇꯣꯌꯥꯏꯃ, ꯑꯉꯧꯇꯣꯟ, ꯄꯤꯁꯛ ꯑꯃꯗꯤ ꯑꯃꯨꯇꯣꯝꯕꯤꯅꯆꯤꯡꯕ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯁꯥꯟꯅꯃꯤꯟꯅꯕ, ꯏꯁꯤꯠꯄ, ꯂꯧ ꯀꯨꯃꯤꯟꯅꯕ, ꯀꯥꯃꯤꯟꯅꯕ ꯀꯌꯥ ꯃꯃꯤꯠꯇ ꯃꯊꯪ ꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯏꯕꯨꯕꯣꯛꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯕꯗꯤ, ꯏꯕꯨꯕꯣꯛꯀꯤ ꯅꯥꯛꯇ ꯑꯁꯨꯝ ꯂꯩꯖꯔꯝꯂꯕꯗꯤ ꯑꯋꯥꯕ ꯀꯌꯥꯁꯤ ꯅꯪꯂꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯈꯝꯕꯇꯣꯟ ꯍꯟꯗꯛꯇꯤ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯃꯍꯥꯛ ꯐꯅ ꯀꯨꯏꯅ ꯀꯔꯤꯃꯠꯇ ꯆꯥ ꯊꯛꯇꯦ꯫ ꯅꯥꯕꯁꯨ ꯈꯔ ꯐꯔꯛꯂꯦ꯫ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯍꯧꯅꯕꯤ ꯉꯥ ꯈꯔ ꯆꯥꯔꯒ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯁꯨꯔꯨꯡꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯑꯍꯣꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯀꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯣꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯃꯛ ꯊꯤꯡꯖꯤꯟꯕ ꯆꯜꯂꯦ꯫ ꯑꯀꯟꯕ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯃꯄꯥꯛ ꯅꯨꯡ ꯃꯇꯨꯝ ꯈꯣꯠꯇꯣꯛꯄ ꯂꯥꯛꯅꯩ꯫ ꯃꯁꯥ ꯂꯤꯊꯣꯛꯄ ꯆꯟꯅꯕ ꯃꯈꯨꯜ ꯑꯗꯨ ꯍꯨꯠꯄ ꯂꯥꯛꯅꯩ꯫ ꯃꯇꯝ ꯈꯔ ꯂꯩꯕꯥꯛ ꯍꯣꯠꯂꯕꯗ ꯋꯥꯔꯗꯨꯅ ꯃꯍꯥꯛ ꯍꯜꯂꯛꯂꯦ꯫ ꯈꯔ ꯆꯥꯔ ꯊꯛꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪ ꯌꯥꯍꯧꯔꯛꯄꯗ ꯃꯈꯨꯠ ꯑꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯝꯂꯦ꯫ ꯃꯍꯥꯛ ꯉꯥꯏꯉꯝꯗꯅ ꯃꯈꯨꯠ ꯑꯗꯨ ꯐꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯈꯔ ꯂꯩꯔꯒ ꯃꯈꯨꯠ ꯑꯗꯨ ꯐꯔꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯂꯩꯈꯨꯟ ꯍꯨꯠꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯈꯔ ꯂꯩꯕꯥꯛ ꯍꯨꯠꯂꯛꯄꯗ ꯃꯈꯨꯠ ꯃꯁꯥ ꯑꯗු ꯂꯣꯏꯅ ꯍꯩꯈ꯭ꯔꯦ꯫ ꯑꯅꯥꯕ ꯊꯣꯏꯅ ꯐꯥꯎꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯂꯩꯈꯨꯟ ꯍꯨꯠꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯆꯍꯤ 2 ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯍꯨꯠꯂꯤꯕ ꯂꯩꯈꯨꯟ ꯑꯗꯨ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯦ ꯈꯟꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯕꯗꯤ, ꯈꯨꯂꯧ ꯄꯜꯂꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯊꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯆꯥꯒꯗꯕ ꯈꯔ ꯆꯥꯔꯒ ꯂꯩꯕꯥꯛ ꯈꯣꯠꯄ, ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯄꯣꯊꯥꯕ ꯑꯃꯗꯤ ꯇꯨꯝꯕ ꯑꯁꯤꯅꯤ꯫ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯅꯣꯡꯃꯒꯤ ꯀꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗ ꯀꯟꯅ ꯊꯕꯛ ꯁꯨꯔꯒ ꯆꯥꯛ ꯂꯥꯝꯂꯗꯨꯅ ꯍꯜꯂꯛꯏ꯫ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯒꯦ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯅꯤ꯫ ꯉꯥ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯊꯨꯡꯅ ꯆꯠꯇꯨꯅ ꯍꯟꯅ ꯉꯥ ꯊꯤꯕꯗꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ರೆ꯫ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇꯁꯨ ꯏꯁꯤꯡꯗ ꯆꯥꯕ ꯎꯗꯦ꯫ ꯃꯍꯥꯛ ꯃꯑꯣꯟ ꯈꯜꯂꯦ꯫ ꯁꯨꯔꯨꯡꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯩꯈꯨꯟ ꯍꯨꯠꯄꯁꯨ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯊꯨꯅ ꯍꯦꯛꯇ ꯂꯣꯏꯕ ꯉꯝꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯇꯁꯦꯡꯕꯃꯛꯇꯤ ꯈꯝꯕꯇꯣꯟꯅ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯉꯥꯇꯅ ꯄ꯭ꯔꯤꯛ ꯁꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯍꯤ 2ꯔꯣꯝ ꯑꯁꯤ ꯉꯥ ꯐꯥꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯛꯄꯅ ꯄꯨꯈ꯭ꯔꯤꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗ ꯈꯝꯕꯇꯣꯟ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯛꯆꯤꯜꯂꯒ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯅꯕ ꯂꯩꯇ꯭ꯔꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤꯕ ꯉꯝꯅꯕ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯀꯟꯅ ꯁꯨꯖꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯄꯣꯊꯥꯗꯅ ꯊꯕꯛ ꯁꯨꯔꯛꯄꯅ ꯈꯝꯕꯇꯣꯟ ꯋꯥꯔꯦ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯋꯥꯕꯅꯦ, ꯊꯕꯛꯅ ꯁꯨꯕꯒꯤ ꯋꯥꯕꯅꯦ ꯃꯍꯥꯛ ꯃꯃꯤꯠ ꯇꯟꯗꯟ ꯄꯥꯏꯔꯦ, ꯋꯥꯟꯊꯒꯗꯧꯔꯦ꯫ ꯈꯝꯕꯇꯣꯟ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯍꯥꯟꯅ ꯉꯥ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯁꯨ ꯊꯥꯖꯔꯛꯇꯗꯨꯅ
amuk kumduna nga thiba horakle adubu nga amattasu leiramdre kambaton upai leitraduna isingna mabuk thanna thakchillaga tumkre haugalakpada masadi kharadi tekhatli haibabu aram khorangbadi hena polakle asumna kambaton ising ta thaktuna leibana numit kayani ama hokre surungdagi mapan thoknaba pambaisu numit kharanigi manungda leite amaromda chanaba swamatta phangre kamdawna hingani chaningai leitrabada jiva khudingmak afang chaba hona sane nga ta chaduna chahi ani lelakle hojikti nga su amatta leitre kari chaduna hingma tare hingnaba upai amathang asum khanduna leiringaida mahakna ahanba changakpada thengnakiba surungi sekpi achauba sing adu khangning ningsingai mahak phuk hogatuna chatke daw adu khal karigumba sekpi thiba chatpada surungi lambi da lamangna duna mafam masida amuk halakpa ngamdrabadi kamdauba adubu chadabadi yade chaba phangdrabadi ai surung asidigi mapan thokpa ngambagi asa leite chaba phangdaduna sibasu siba surungda lamaknaduna thokpham khangdaduna sibasu chap mane chaningai kharatabu phanglabadi kuidana nongmadi surungdagi mapan thokkibagi upai leirabane numit kharadangdi hingba ngambre yenge asumna khalladuna mahak surunggi atai lambida chattuna sekpi thiba horakle mahak asum chatpada hana thengnakraba lambi sing adu amatta su thengnadre adubu chatpadi lepte sum chale mamai thangda surungi mathak thangba phaklangda sekpi mayam ama naptuna leiba ure mahak mabuk ningda nungaiba pui adubu sekpi sing adu mana sum changsilakpa aduda loinamak paithokre sekpi singna khakna khongduna paithokkiba maikeida kambaton chale sumna chalambadagi mahak chelakle phana sangna chena chatlaba phawbada sekpi sing adu amatta phawb thengnadre asumna kara chatlaga surungi lambi adu phanglamme mahak kadomda chatkadage khangte ningjing mangjing nana mahak oiromda thekchelle karigumba chana naba sekpi amatta phangdrabadi mahak hingani haiba thajadre amaromda hanagi mafam maduda su hanma ngamgani haiba mahak thajadre lambana su chari talle upaidi amatta leite kamdawne kambaton thawai waba horakle asumna khara chatlaga sekpi mapai amamuk thengnare sekpi sing adu surungi mathak thangba phaklangda nap tuna leiramme kambaton nason pikna kuning kang na changsale adubu mana changsilakpa aduda sekpi sing adu khong aduna amuk loina bak paithokre kambaton makhut masa adu prok thek tuna lehowe lakchaida haiduna thawai nungai taba phawi adubu kuina kari mata charak trabana kambaton surung adugi manungda hingnabagi damak chaba yaba pochak haibabu sekpi adutane sekpi amattabu chaba phanglabadi madu charingaida kambaton mapan thokkinabagi damak matam kharadi thabak ingkhang suba soidana ngamgani khalle aduna kambaton mabuktingda ninghannaba tawdana makha tana sekpi thiba changlakle mahak hanagi mafam madudagi kayam lapna laklabage haiba mahak thoina khalude sum chatpana lambi ani amuk phanglamle handak mukti kambaton yet lomda chale sum sangsele kambaton surung manungda hek changkiba numit adudagi surungi tongan mafam sing amadi lambi singda phana yamna chale adubu lambi edu chap mane kenaba amatta leite kenariba haibabu karigumba mafamda mani mukta chabun le karigumba matamda choina thawan mi chakum mathak amasung makhada kuphet kafet
ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯐꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯝꯕꯇꯣꯟ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯜꯂꯛꯄ ꯉꯝꯕ ꯉꯝꯗꯕꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯦ꯫ ꯁꯦꯛꯄꯤ ꯑꯃꯇꯪ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯂꯕ ꯐꯥꯎꯕ ꯁꯦꯛꯄꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ꯫ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯕꯨꯛ ꯑꯗꯨ ꯇꯞ ꯅꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨ ꯇꯟꯗꯟ ꯄꯥꯏꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯒꯦ ꯇꯧꯏ꯫ ꯂꯩꯃꯥꯏꯗ ꯐꯝꯊꯩ꯫ ꯉꯥꯏꯍꯥꯛ ꯍꯤꯞꯊꯗꯨꯅ ꯄꯣꯊꯥꯏ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯁꯦꯛꯄꯤ ꯊꯤꯕ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯕꯁꯨ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯂꯦ꯫ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩꯗ ꯑꯔꯥꯞꯄꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯝꯕꯇꯣꯟ ꯆꯞ ꯂꯦꯞꯇꯨꯅ ꯇꯥꯏ꯫ ꯁꯣꯏꯗꯅ ꯁꯦꯛꯄꯤ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯃꯍꯥꯛ ꯈꯔ ꯊꯨꯔꯞꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯈꯔ ꯆꯠꯂꯒ ꯁꯦꯛꯄꯤ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯃ ꯁꯣꯏꯗꯅ ꯐꯥꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯉꯕꯣꯡ ꯈꯥꯎ ꯑꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯁꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯅꯤꯡꯒ꯭ꯔꯤ ꯇꯥꯈꯠꯂꯦ꯫ ꯃꯈꯨꯠ ꯑꯣꯏꯅ ꯃꯅꯤ ꯄꯥꯏ꯫ ꯌꯦꯠ ꯊꯪꯕ ꯈꯨꯠꯅ ꯉꯧꯕꯣꯡ ꯄꯥꯏ꯫ ꯈꯣꯡꯂꯩ ꯊꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯆꯪꯁꯜꯂꯦ꯫ ꯈꯝꯕꯇꯣꯟꯅ ꯂꯣꯟꯅ ꯆꯪꯁꯤꯟꯕꯗ ꯁꯦꯛꯄꯤ ꯃꯌꯥꯝ ꯑꯗꯨ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯑꯃꯈꯛꯇꯪꯗꯤ ꯅꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯈꯝꯕꯇꯣꯟ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯒ ꯆꯣꯡꯈꯠꯇꯨꯅ ꯌꯦꯠ ꯊꯪꯕ ꯈꯨꯠꯅ ꯄꯥꯏꯔꯤꯕ ꯉꯕꯣꯡ ꯑꯗꯨꯅ ꯀꯤꯠ ꯅꯝꯗꯨꯅ ꯁꯦꯛꯄꯤ ꯑꯗꯨ ꯐꯥꯔꯦ꯫ ꯁꯦꯛꯄꯤ ꯑꯗꯨꯅ ꯍꯧꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯈꯣꯟꯊꯥꯡ ꯌꯩꯅ ꯇꯥꯔꯦ꯫ ꯁꯨꯔꯨꯡ ꯑꯗꯨ ꯈꯣꯟꯊꯥꯡ ꯌꯩꯅ ꯄꯨꯝꯅꯤꯡ ꯅꯤꯜꯂꯤ꯫ ꯑꯔꯥꯝꯕ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯝꯕꯅꯕꯨ ꯈꯝ ꯊꯦꯡꯂꯕꯗꯤ ꯆꯤꯜꯍꯥꯎ ꯊꯤꯕ ꯂꯩꯇꯦ꯫ ꯁꯦꯛꯄꯤꯇ ꯅꯠꯇꯦ, ꯃꯥꯅ ꯍꯦꯛ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛ ꯆꯥꯔꯒꯗꯕꯅꯤ꯫ ꯁꯦꯛꯄꯤꯗꯨ ꯆꯥꯎꯃꯟꯕꯅ ꯈꯝꯕꯇꯣꯟ ꯂꯣꯏꯅꯕ ꯆꯥꯕ ꯉꯝꯗꯦ꯫ ꯃꯆꯦꯠ ꯑꯃꯇꯪ ꯆꯥꯕꯗ ꯃꯕꯨꯛ ꯊꯜꯂꯤ꯫ ꯑꯇꯩ ꯑꯗꯨꯅ ꯀꯣꯟꯅ ꯆꯥꯅꯕꯒꯤꯗꯃꯛ ꯈꯥꯛꯆꯤꯜꯂꯦ꯫ ꯃꯕꯨꯛ ꯊꯜꯂꯕꯗ ꯈꯝꯕꯇꯣꯟ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯂꯒꯦ ꯈꯜꯂꯤ꯫ ꯃꯈꯨꯠꯇ ꯑꯔꯦꯝꯕ ꯁꯦꯛꯄꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯥꯏꯀꯩꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗු ꯌꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯨꯏꯅ ꯁꯨꯝ ꯍꯟꯅ ꯃꯐꯝ ꯑꯗꯨ ꯊꯤꯗꯨꯅ ꯆꯠꯄꯗ ꯃꯍꯥꯛ ꯋꯥꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯛꯄꯤ ꯑꯗꯨ ꯑꯃꯨꯛ ꯆꯥꯔꯦ꯫ ꯁꯥ ꯆꯥꯕꯅꯤꯅ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯗꯤ ꯀꯗꯥꯏ? ꯈꯝꯕꯇꯣꯟ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯕꯃꯛ ꯇꯥꯔꯕꯁꯨ ꯍꯤꯡꯕ ꯌꯥꯕ ꯃꯈꯩ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯂꯦ꯫ ꯑꯃꯨꯛ ꯄꯣꯊꯥꯏ꯫ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯁꯦꯛꯄꯤ ꯑꯗꯨ ꯑꯃꯨꯛ ꯈꯔ ꯆꯥꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯁꯨ ꯂꯦꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯝꯕꯇꯣꯟ ꯆꯥꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯁꯤꯡ ꯊꯛꯇꯕ ꯀꯨꯏꯔꯛꯂꯕꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯉꯥꯎꯔꯦ꯫ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ? ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯑꯁꯨꯝꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯄꯣꯊꯥꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛ ꯃꯪ ꯑꯃ ꯃꯪꯉꯤ꯫ ꯃꯃꯪ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯕꯨꯕꯣꯛꯅ ꯃꯥꯒꯤꯗꯃꯛ ꯋꯥꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯊꯥꯖꯗꯅ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗ ꯃꯥꯒꯤ ꯃꯕꯨꯕꯣꯛꯅ ꯃꯥꯕꯨ ꯍꯔꯥꯎꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥ ꯋꯥ ꯂꯥꯡꯂꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯈꯝꯕꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯠꯄ ꯍꯧꯏ꯫ ꯆꯥꯕ ꯊꯛꯄ ꯑꯔꯥꯝ ꯈꯧꯔꯥꯡ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯅ ꯃꯍꯥꯛ ꯃꯃꯤꯠꯇ
ꯃꯄꯨꯕꯣꯛ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯃꯌꯨꯝ ꯑꯗꯨ ꯎꯗꯨꯅ ꯁꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ꯫ ꯍꯥꯟꯅ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯍꯤꯡꯆꯥꯕꯒꯤ ꯌꯥꯔꯦꯛꯐꯝ ꯁꯪꯂꯦꯟ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯆꯪꯅ ꯊꯣꯛꯈꯤꯅꯕꯒꯤ ꯂꯩꯈꯨꯟ ꯍꯨꯠꯂꯝꯕ ꯃꯐꯝꯁꯤꯡ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯄ ꯂꯦꯞꯇꯦ꯫ ꯋꯥꯔꯕ ꯃꯇꯝꯗ ꯄꯣꯊꯥꯏ, ꯇꯨꯝꯅꯤꯡꯂꯕ ꯃꯇꯝꯗ ꯇꯨꯝꯊꯣꯛꯏ꯫ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ ꯐꯪꯗꯦ, ꯈꯧꯔꯥꯡꯂꯕ ꯃꯇꯝꯗ ꯊꯛꯄ ꯐꯪꯗꯦ, ꯃꯁꯤꯇꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛ ꯃꯅꯤ ꯃꯨꯛꯇꯥꯇꯅ ꯊꯜꯂꯕ ꯄꯨꯝꯉꯥꯟ ꯉꯥꯜꯂꯕ ꯃꯐꯝ ꯀꯌꯥ ꯊꯦꯡꯅꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯄꯤꯛꯂꯕ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯒꯤ ꯃꯔꯛꯇ ꯅꯨꯡꯒꯥꯏꯔꯛꯇ ꯆꯠꯄꯒꯨꯝ ꯒ꯭ꯌꯥꯎ ꯒ꯭ꯌꯥꯎ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯃꯝꯂꯕ ꯃꯐꯝ ꯀꯌꯥ ꯊꯦꯡꯅꯩ꯫ ꯃꯌꯨꯝ ꯌꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯆꯠꯄꯗ ꯃꯍꯥꯛ ꯆꯣꯛꯊꯔꯦ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨ ꯂꯣꯏꯕ ꯈꯝꯕ ꯂꯩꯇꯦ꯫ ꯑꯁꯨꯝ ꯆꯠꯄꯅ ꯂꯣꯏꯔꯣꯏ ꯉꯝꯈꯠꯈꯤꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯈꯝꯕꯇꯣꯟ ꯍꯥꯟꯅ ꯆꯠꯈꯤꯕ ꯊꯣꯛꯈꯤꯕ ꯂꯩꯈꯨꯟ ꯍꯨꯠꯂꯝꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯆꯠꯇꯨꯅꯁꯨ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ, ꯍꯤꯡꯆꯥꯕꯒꯤ ꯑꯆꯧꯕ ꯁꯔꯨ ꯄꯣꯂꯥꯡ, ꯍꯤꯡꯆꯥꯕꯒꯤ ꯌꯥꯔꯦꯛꯐꯝ ꯁꯪꯂꯦꯟ, ꯉꯥ ꯂꯩꯕ ꯄꯨꯈ꯭ꯔꯤ, ꯃꯍꯥꯛꯅ ꯊꯣꯛꯈꯤꯅꯕꯒꯤ ꯂꯩꯈꯨꯟ ꯍꯨꯠꯂꯝꯕ ꯃꯐꯝꯁꯤꯡ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ꯫ ꯐꯅ ꯀꯨꯏꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯈꯝꯕꯇꯣꯟ ꯃꯥꯡꯂꯣꯝꯗ ꯑꯉꯥꯟꯕ ꯑꯃ ꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯊꯧꯁꯥꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯉꯥꯜ ꯀꯌꯥ ꯍꯟꯅ ꯎꯈ꯭ꯔꯕꯅꯤ, ꯀꯌꯥꯔꯛ ꯍꯟꯅ ꯆꯪꯁꯤꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯌꯥꯕ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯃꯌꯥꯅꯤ, ꯃꯍꯥꯛꯄꯨ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯍꯦꯟꯅ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯈꯝꯕꯇꯣꯟ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯥꯜ ꯎꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯟꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯨꯏꯅ ꯆꯥꯔꯛ ꯊꯂꯛꯇꯕꯒꯤ ꯋꯥꯕꯅꯦ, ꯀꯨꯏꯅ ꯆꯠꯂꯛꯄꯒꯤ ꯆꯣꯛꯊꯕꯅꯦ, ꯃꯍꯥꯛ ꯆꯦꯜꯂꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯁꯨꯔꯨꯡꯒꯤ ꯂꯝꯕꯦꯜ ꯑꯗꯨ ꯂꯣꯏꯔꯣꯏ ꯉꯝꯈꯠꯄꯅꯦ꯫ ꯈꯣꯡꯐꯝ ꯈꯨꯗꯤꯡ ꯃꯅꯤꯃꯨꯛꯇꯥ ꯃꯆꯥꯁꯤꯡꯅ ꯄꯩꯗꯨꯅ ꯂꯩꯕꯅ ꯅꯨꯡꯀꯨꯞꯂꯛꯇ ꯆꯦꯟꯕꯒꯨꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯛꯅꯤꯡꯗ ꯀꯟꯅ ꯆꯦꯟꯒꯦ ꯍꯣꯠꯅꯩ꯫ ꯀꯟꯅ ꯆꯦꯜꯂꯤꯕ ꯃꯈꯩ ꯃꯍꯥꯛ ꯎꯞꯊꯗꯨꯅ ꯇꯨꯁꯤꯜꯂꯤ, ꯊꯔꯣ ꯑꯣꯜꯂꯤ꯫ ꯍꯧꯒꯠꯂꯛꯄꯗ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯃꯅꯤꯃꯨꯛꯇꯥ ꯃꯆꯥꯁꯤꯡꯅ ꯄꯤꯛ ꯊꯜꯂꯦ꯫ ꯑꯃꯨꯛ ꯀꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯤ, ꯑꯃꯨꯛ ꯇꯨꯁꯜꯂꯤ, ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯃꯨꯛꯁꯨ ꯆꯦꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯋꯥꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯆꯔꯝ ꯀꯪꯈ꯭ꯔꯦ꯫ ꯑꯉꯥꯟꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯦꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯃꯇꯝ ꯈꯔ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯑꯉꯥꯟꯕꯗꯨ ꯃꯥꯡꯃꯛꯇꯗ ꯂꯩꯔꯦ꯫ ꯃꯍꯥꯛ ꯃꯁꯥ ꯂꯤꯊꯣꯛꯈꯤꯕ ꯆꯟꯒꯅꯤ ꯈꯟꯕ ꯃꯈꯨꯜ ꯑꯃ ꯊꯦꯡꯅꯔꯦ꯫ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯜꯅ ꯁꯨꯔꯨꯡꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨ ꯐꯥꯎꯕ ꯄꯨꯝꯉꯥꯟ ꯉꯥꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯃꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ লেꯞꯇꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯪ ꯅꯠꯇ꯭ꯔꯦ꯫ ꯑꯃꯨꯛ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛ ꯃꯈꯨꯜ ꯑꯗꯨꯗ ꯃꯀꯣꯛ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯕ ꯆꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯡꯐꯝ ꯑꯣꯠꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯡꯒ ꯈꯨꯅꯤꯡ ꯑꯗꯨꯒꯅ ꯑꯣꯠꯇꯨꯅ ꯃꯁꯥꯗꯨ ꯃꯐꯩ ꯑꯃꯃꯝꯇꯪ ꯂꯦꯠꯈꯠꯇꯨꯅ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟ ꯇꯝꯅ ꯊꯣꯔꯛꯂꯦ꯫ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯃꯛꯇꯗ ꯈꯝꯕꯇꯣꯟꯅ ꯂꯦꯞꯂꯕ ꯃꯐꯝ ꯑꯗꯨ
वांग्लबा चिंगदोन अमदनी मतम कुइना नुंसा मंगाल उरुद्रबना खंबतोन नुंसा मंगाल अदुदा ममित पांग मंगमदे ममित इथक थई महाक ngayhak mamit adu noiduna pangthokpa ngamdana lay ngayhak leiraga mamit pangthoktuna koina leiduna yengai anakpa arapa mityengna tamna ukriba mafam madu phauba singlon kaya kaya singsang pareng pareng ngakta ukri karigumba mafam amattadasu mi taba khul amadi yum leibagi khudam amatta uba phangde mahakna lepriba mafam madu mahakna uba anakpa arapa chingdon chingjau kaya dudagi khwaidagi hena wangmana mahakna maikei khuding yengtharakpada chingsang singadu taseng na uba phangi mamlaba surungi manungda leiruraga mapanda thorakpada kambaton yamna nungaiba phawi matam kuina amukta nokpa phanglaktraba kambaton mahusagi phajaba asangba upal wapal unawana atia numit leichin kaya ubada momon nokche midlu ani dagi nungai bagi pirang sinthare mamit mana ithak thai kuina charak thalak tabagi ram khaurangba surung manungda nangkiba waba pumnamak mapan gi mataw si ubada pumkaw kawi maikai onna fajaraba wanglaba chingdon kaya upal wapal amadi atiada pairiba leichin mamit kuptaba makhai yengduna lei asum yenglambadagi mayum khangning ningsingai mabubok amadi mamanaba sing mamit tawrei hakna khale ai sum phakchinuna leibanadi kanade ibubok tu thawai yamna waramagani ai thuna yum yongdaba yade asumna khanduna khambaton makutta pairiba chawraba mani muktadu phireida chetna yapsille mapi marol singadu prang prang launa kanthokpada mani mukta macha macha kaya marum tare mahakna likliba furit adugi furikhaw adu humduna yengbada mani mukta macha macha na pik thanna yoram mani mukta mayam adu ngobonggi machida punsinlaga khambaton surung manung adu amuk hanna yenglamba tawdana chingdon adudagi kumtharakle khongkap chama chanirom kumtharaklaga mahakna amuktang leptuna yangkhale chingdon adu pumnamaktagi wangi kanagumba mattana maduda surung dei haibasi khangmangamloi khambatonna chingdon adu kanamatana karam khiroi haina khalle awang ba chingdon adudagi kumtharaklaga khambaton khara nemba chingsang amagi matonda chatle matam kuina kari mata sarak thalak tabana mahak turoi ngamloi chalakle ngahak pothage khanduna khara kokpa mafam mama yengduna phamthare koibada sum yengbada inak nakpada hait pambi amoi pambi adu makhongdagi maton phauba haitna tekthaba makhai pale khambaton phuk hogale hait pambi tana changselle tap tap hektuna hait singadu mabuk thanna chaselle khambaton aramba kokle adubu khaurang badi koktre ising khajiktang thakpa phanglabadi mahak siba makti siraroi khalle adugi sumathakta surung manung makti nattabanina chingi lokchapta chingchepta soidana ising leiramgani khanbada khaurang bagidamak thoina awaba pokte adubu ising ni kadai wanglaba chingdon aduda ising amatta su thengnade khambaton chingdon dagi chingkhong lomda kumtharakle suklaba lokchap kaya da changduna ising thiba horakle suklaba loknung songlaba narak kaya changduna ising thiba horai adubu ising thiba phangdre khambaton ware charam kangle ising thakpa phangdrabadi mahak mayum yowba ngamdana soidana siragani khankre mahak ngayhak phamduna pothai amuk phuk hogatuna chali sum yengkhibada khara laptakna laphu pambi khara hobo ure
ꯈꯝꯕꯇꯣꯟ ꯊꯨꯅ ꯌꯥꯡꯅ ꯂꯐꯨ ꯍꯧꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯅꯥꯛ ꯌꯧꯕꯗ ꯂꯐꯨꯒꯤ ꯂꯐꯨ ꯉꯥꯛꯇ ꯄꯤꯛ ꯊꯟꯅ ꯆꯤꯡꯃꯥꯏ ꯑꯗꯨꯃ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯀꯔꯝꯅ ꯂꯐꯨ ꯌꯥꯟꯒꯅꯤ? ꯈꯝꯕꯇꯣꯟ ꯂꯐꯨ ꯃꯆꯥ ꯃꯆꯥ ꯈꯟꯗꯨꯅ ꯃꯈꯨꯠꯅ ꯊꯨꯗꯦꯛꯄ ꯂꯥꯛꯅꯩ꯫ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯍꯤ ꯈꯔ ꯑꯗꯨ ꯊꯛꯏ꯫ ꯈꯧꯔꯥꯡꯕ ꯈꯔ ꯃꯈꯩꯗꯤ ꯐꯩ ꯍꯥꯏꯕꯕꯨ ꯆꯥꯅꯅ ꯄꯨꯝꯀꯣꯛ ꯀꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯃꯗꯨꯅꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯏꯁꯤꯡ ꯊꯤꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯏꯁꯤꯡ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯈꯝꯕꯇꯣꯟ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯃꯥꯏꯀꯩ ꯃꯔꯤ ꯁꯤꯟ ꯊꯨꯡꯅ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯡꯁꯥꯁꯨ ꯐꯅ ꯀꯟꯅ ꯁꯥꯏ꯫ ꯑꯇꯤꯌꯥꯁꯨ ꯄꯨꯝꯁꯦꯡ ꯁꯦꯡꯉꯤ꯫ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯄ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗꯨ ꯈꯔ ꯇꯦꯛꯈꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯔꯝꯕꯗꯒꯤ ꯅꯨꯡꯁꯤꯠꯀ ꯏꯔꯣꯏꯅꯅ ꯇ꯭ꯔꯣꯡ ꯇ꯭ꯔꯣꯡ ꯂꯥꯎꯕ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯝꯕꯇꯣꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯃꯈꯣꯜ ꯇꯥꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯄ ꯍꯧꯏ꯫ ꯅꯨꯡꯁꯤꯠ ꯂꯦꯞꯈ꯭ꯔꯕꯗ ꯏꯁꯤꯡ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯠꯅ ꯑꯃꯨꯛꯃꯨꯛ ꯍꯨꯝꯃꯛꯄꯗ ꯏꯁꯤꯡ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯍꯦꯟꯅ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯈꯝꯕꯇꯣꯟꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤꯕꯒꯤ ꯃꯇꯤꯛ ꯏꯁꯤꯡ ꯃꯈꯣꯜ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯛꯅ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯎꯅꯥ ꯋꯥꯅꯥ ꯀꯌꯥꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯗ ꯈꯣꯡꯀꯥꯞ 100ꯒꯤ ꯃꯅꯨꯡꯗ ꯆꯤꯡꯗꯒꯤ ꯇ꯭ꯔꯣꯡ ꯇ꯭ꯔꯣꯡ ꯂꯥꯎꯅ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯒꯤ ꯈꯣꯡ ꯑꯃ ꯎꯔꯦ꯫ ꯈꯣꯡꯂꯩ ꯊꯨꯅ ꯈꯝꯕꯇꯣꯟ ꯈꯣꯡ ꯑꯗꯨ ꯇꯥꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯃꯛꯇꯗ ꯆꯥꯎꯔꯕ ꯁꯥ ꯑꯃꯁꯨ ꯈꯣꯡ ꯑꯗꯨꯗ ꯅꯣꯟꯊꯗꯨꯅ ꯏꯁꯤꯡ ꯆꯣꯞ ꯆꯣꯞ ꯊꯛꯏ꯫ ꯁꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯔꯥꯡ ꯂꯥꯡꯂꯤꯕ ꯑꯗꯨꯗ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯃꯕꯨꯕꯣꯛꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯀꯌꯥꯗꯒꯤ ꯁꯥꯒꯠꯇꯨꯅ ꯁꯥꯗꯨ ꯀꯩꯅꯤ ꯍꯥꯏꯅ ꯂꯦꯞꯄꯤ꯫ ꯇꯁꯦꯡꯕꯃꯛ ꯈꯝꯕꯇꯣꯟ ꯀꯩ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯏꯕꯨꯕꯣꯛꯅꯗꯤ ꯀꯩꯗꯗꯤ ꯆꯥꯏ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯀꯩꯅ ꯆꯥꯗꯨꯅ ꯁꯤꯕꯁꯨ ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯗꯨꯅ ꯁꯤꯕꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯟꯊꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯨꯖꯣꯛ ꯊꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯤꯒꯤ ꯁꯍꯨꯝ ꯐꯪꯕꯗ ꯀꯩ ꯑꯗꯨ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯈꯝꯕꯇꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯨꯝꯅ ꯅꯥꯔꯛꯇ ꯆꯪꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯊꯣꯏꯅ ꯀꯤꯔꯨꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯩ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯆꯥꯗꯦꯗꯅ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯍꯧꯅ ꯏꯁꯤꯡ ꯊꯛꯄ ꯐꯪꯂꯛꯇ꯭ꯔꯕ ꯈꯝꯕꯇꯣꯟ ꯃꯕꯨꯛ ꯄꯦꯟꯅ ꯏꯁꯤꯡ ꯊꯛꯂꯦ꯫ ꯏꯁꯤꯡ ꯐꯪꯗꯕꯗꯒꯤ ꯀꯨꯏꯅ ꯁꯨꯔꯛꯇ꯭ꯔꯕ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯊꯣꯛ ꯆꯥꯝꯊꯣꯛꯂꯦ꯫ ꯃꯁꯥ ꯄꯨꯝꯕꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯨꯖꯊꯣꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯈ꯭ꯔꯦ꯫ ꯃꯁꯥ ꯏꯇꯦꯛ ꯇꯦꯛꯈꯠꯈ꯭ꯔꯦ꯫ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯅꯤꯡꯕꯒꯤ ꯑꯅꯧꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯆꯤꯡꯁꯥꯡꯒꯤ ꯆꯤꯡꯁꯥꯡ ꯉꯥꯛꯇ ꯄꯔꯦꯡ ꯄꯔꯦꯡ ꯂꯩꯈ꯭ꯔꯦ꯫ ꯃꯤꯠꯅ ꯎꯕ ꯐꯪꯕ ꯃꯐꯝ ꯐꯥꯎꯕꯗ ꯆꯤꯡꯒꯤ ꯑꯁꯪꯕꯒ ꯑꯇꯤꯌꯥꯒꯤ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯀꯗꯣꯝꯗ ꯆꯠꯂꯒ ꯃꯌꯨꯝ ꯌꯧꯒꯗꯒꯦ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯇꯨꯝꯕ ꯍꯤꯞꯄ ꯈꯪꯗꯅ ꯈꯝꯕꯇꯣꯟ ꯆꯠꯂꯤ꯫ ꯊꯦꯡꯅꯕ ꯎꯍꯩ ꯋꯥꯍꯩ ꯆꯥꯏ꯫ ꯊꯦꯡꯅꯕ ꯏꯁꯤꯡ ꯊꯛꯏ꯫ ꯃꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯗ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯝꯂꯛꯂꯕ ꯃꯇꯝꯗ ꯆꯥꯕ ꯐꯪꯗꯕ ꯂꯩꯇꯦ꯫ ꯆꯥꯕ ꯌꯥꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯆꯤꯡꯁꯥꯡ ꯀꯌꯥꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯧꯔꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡ ꯀꯣꯛꯂꯕꯁꯨ ꯈꯝꯕꯇꯣꯟ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯂꯛꯇꯕꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯁꯨꯔꯨꯡꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯝꯂꯛꯇ꯭ꯔꯕꯅꯤ꯫ ꯆꯤꯡꯁꯥꯡꯗꯁꯨ ꯅꯨꯃꯤꯠ 4-5ꯅꯤ ꯑꯃꯁꯨ ꯆꯠꯂꯛꯄꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯨꯝꯅꯤꯡꯕꯅꯁꯨ ꯃꯃꯤꯠꯇꯣ ꯄꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫
ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯞꯊꯒꯦ ꯈꯜꯂꯤ꯫ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞꯇ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯤꯡꯗꯣꯜꯂꯣꯝꯗ ꯈꯔ ꯍꯥꯏꯒꯠꯂꯒ ꯂꯩꯇꯦꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ, ꯎ ꯋꯥꯁꯨ ꯄꯪꯍꯧ ꯍꯧꯗꯕ, ꯅꯥꯄꯤ ꯉꯥꯛꯇꯅ ꯏꯁꯪ ꯁꯪꯕ ꯐꯖꯔꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯍꯤꯞꯊꯔꯦ꯫ ꯁꯨꯝ ꯍꯤꯞꯄꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯂꯛꯇ꯭ꯔꯕ ꯈꯝꯕꯇꯣꯟ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯅꯥꯅꯁꯨ ꯍꯧꯗꯣꯛꯄ ꯇꯥꯔꯔꯣꯏ꯫ ꯈꯝꯕꯇꯣꯟ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯊꯥꯡ, ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏ꯫ ꯃꯐꯤ ꯀꯧꯇꯛꯅ ꯁꯦꯠꯂꯤ, ꯐꯨꯔꯤꯠ ꯂꯤꯠꯇꯦ, ꯐꯤ ꯏꯟꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯎꯔꯛꯇ꯭ꯔꯕꯗ ꯈꯝꯕꯇꯣꯟ ꯇꯥꯏꯕꯪ ꯃꯤ ꯎꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯨꯝꯅꯒꯤ ꯃꯤꯒ ꯃꯑꯣꯡ ꯈꯔ ꯃꯥꯟꯅꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯋꯥꯕ ꯇꯥꯔꯨꯔꯕ, ꯃꯌꯨꯝ ꯍꯟꯐꯝ ꯈꯪꯗ꯭ꯔꯕ ꯂꯝꯃꯥꯡꯅꯔꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯕꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯃꯁꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯈꯝꯕꯇꯣꯟꯒꯤ ꯂꯣꯟ ꯑꯗꯨ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯈꯝꯕꯇꯣꯟꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨ ꯈꯪꯕꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯗꯕꯒꯨം ꯇꯧꯏ꯫ ꯃꯈꯣꯏꯁꯨ ꯈꯝꯕꯇꯣꯟꯗ ꯋꯥ ꯀꯌా ꯍꯥꯏꯔꯛꯏ, ꯋꯥꯍꯪ ꯀꯌా ꯍꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯣꯟ ꯑꯗꯨ ꯈꯝꯕꯇꯣꯟ ꯑꯃꯠꯇ ꯈꯪꯗꯦ꯫ ꯈꯝꯕꯇꯣꯟ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯈꯨꯠꯅꯦ ꯃꯁꯥꯅꯦ ꯃꯥꯅ ꯑꯋꯥꯕ ꯇꯥꯔꯨꯕ ꯑꯃꯗꯤ ꯌꯨꯝ ꯌꯧꯅꯕꯒꯤ ꯂꯝꯕꯤ ꯈꯪꯗꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ, ꯑꯗꯨꯒ ꯚꯥꯞ ꯇꯥꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯆꯠꯁꯤ, ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯒ ꯌꯨꯝ ꯌꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯂꯦ꯫ ꯃꯍꯥꯛ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒ ꯁꯨꯝ ꯆꯠꯃꯤꯟꯅꯕꯗ ꯃꯌꯥꯝ ꯑꯗꯨ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯗꯕ ꯃꯈꯩ ꯋꯥ ꯉꯥꯡꯏ꯫ ꯆꯤꯡꯊꯛ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ꯫ ꯃꯈꯣꯏ ꯐꯅ ꯁꯥꯡꯅ ꯆꯠꯂꯤ꯫ ꯆꯤꯡꯗꯣꯟ ꯑꯃꯗ ꯀꯥꯈꯠꯂꯤ, ꯑꯃꯨꯛ ꯀꯨꯝꯊꯩ꯫ ꯆꯤꯡꯆꯦꯞꯇ ꯑꯃꯨꯛ ꯆꯠꯂꯤ, ꯆꯤꯡꯈꯥꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯐꯅ ꯀꯨꯏꯅ ꯑꯃꯗꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯆꯤꯡꯗꯣꯟ ꯑꯃꯗ ꯌꯨꯝ ꯈꯔ ꯇꯥꯕ ꯎꯏ꯫ ꯈꯝꯕꯇꯣꯟ ꯍꯔꯥꯎꯏ꯫ ꯃꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯨꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯍꯥꯏꯒꯨꯝꯅꯗꯅ ꯃꯈꯣꯏ ꯆꯤꯡꯗꯣꯟ ꯑꯗꯨ ꯇꯝꯅ ꯀꯥꯈꯠꯂꯦ꯫ ꯃꯇꯣꯟ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯈꯔꯇ ꯅꯠꯂꯝꯗ꯭ꯔꯦ, ꯌꯨꯝ ꯐꯅ ꯌꯥꯝꯅ ꯇꯥꯕ ꯈꯨꯟ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏꯅ ꯈꯨꯟ ꯑꯗꯨꯗ ꯆꯪꯈꯤꯕꯗ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯅ ꯈꯝꯕꯇꯣꯟꯕꯨ ꯈꯨꯟꯒꯤ ꯃꯌꯥꯏꯃꯛꯇꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯤ꯫ ꯃꯤ ꯑꯃꯗꯤ ꯁꯥ ꯀꯌꯥꯒꯤ ꯃꯀꯣꯛ ꯁꯔꯨꯇꯅ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯕ ꯀꯥ ꯑꯃꯗ ꯇꯥꯡꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯕꯨ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯃꯃꯥꯡꯗ ꯊꯝꯂꯒ ꯃꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟꯁꯨ ꯃꯉꯛ ꯅꯣꯅ ꯈꯨꯔꯨꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯝꯕꯇꯣꯟꯗ ꯋꯥ ꯈꯔ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯑꯃꯠꯇ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯝꯕꯇꯣꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯄ, ꯁꯨꯔꯨꯡꯗ ꯂꯦꯜꯂꯨꯕ, ꯀꯝꯗꯧꯅ ꯊꯣꯔꯛꯄ ꯑꯃꯗꯤ ꯃꯌꯨꯝ ꯍꯟꯐꯝ ꯈꯪꯗꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡꯗ ꯆꯪꯂꯨꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯐꯤꯔꯩꯗ ꯌꯦꯞꯂꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯗꯤ ꯉꯕꯣꯡꯗ ꯀꯤꯔꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯠꯂꯤ꯫ ꯃꯍꯥꯛ ꯃꯅꯤ ꯃꯨꯛꯇꯥ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡꯗ ꯊꯝꯗꯨꯅ ꯀꯠꯂꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯈꯨꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯈꯝꯕꯇꯣꯟ ꯅꯤꯡꯊꯧꯅ ꯅꯣꯛꯄ ꯎꯕꯗ ꯃꯍꯥꯛꯄꯨ ꯆꯥꯟꯕꯤꯔꯦ, ꯅꯨꯡꯁꯤꯕꯤꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ
ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯈꯝꯕꯇꯣꯟꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯃꯗ ꯄꯨꯔꯛꯂꯒ ꯀꯥ ꯑꯃꯗ ꯊꯝꯕꯤꯔꯦ꯫ ꯃꯈꯣꯏ ꯑꯇꯩ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯊꯟꯗ ꯉꯥꯏꯍꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯈꯔ ꯆꯪꯉꯛꯏ꯫ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯤꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯌꯦꯡꯕꯗ ꯆꯥꯛ ꯑꯃꯗꯤ ꯍꯥꯎꯔꯕ ꯁꯥ ꯃꯇꯨꯝ ꯈꯔ ꯌꯥꯎꯔꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯈꯝꯕꯇꯣꯟ ꯃꯌꯨꯝꯗꯗꯤ ꯉꯥꯗꯒꯤ ꯍꯦꯟꯅ ꯁꯥ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯁꯨꯔꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛ ꯁꯦꯛꯄꯤ ꯐꯥꯎꯕ ꯆꯥꯔꯛꯈꯤꯕꯅꯤ꯫ ꯈꯝꯕꯇꯣꯟ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯕ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯃꯐꯝ ꯑꯗꯨꯗ ꯂꯦꯜꯂꯛꯄ ꯐꯅ ꯀꯨꯏꯔꯛꯂꯦ꯫ ꯃꯍꯥꯛ ꯆꯥꯕ ꯊꯛꯄ ꯃꯔꯥꯡ ꯀꯥꯏꯕꯗꯒꯤ ꯃꯁꯥ ꯐꯔꯦ, ꯅꯣꯏ ꯄꯦꯜꯂꯦ꯫ ꯊꯥ ꯑꯅꯤꯔꯣꯝ ꯂꯩꯔꯒ ꯈꯨꯟ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯇꯧꯏ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝ, ꯅꯨꯄꯥ ꯅꯨꯄꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯏ꯫ ꯊꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯏ, ꯏꯁꯩ ꯁꯛꯏ꯫ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯂꯥꯡꯗꯨꯅ ꯆꯥꯃꯤꯟꯅꯩ, ꯊꯛꯃꯤꯟꯅꯩ꯫ ꯈꯝꯕꯇꯣꯟꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯏ, ꯆꯥꯏ, ꯊꯛꯏ, ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯦꯡꯏ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯍꯥꯟꯅꯒꯨꯝ ꯃꯤ ꯑꯃ ꯑꯅꯤ ꯂꯥꯛꯇꯨꯅ ꯈꯝꯕꯇꯣꯟꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯏ꯫ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯈꯤꯕꯗ ꯈꯝꯕꯇꯣꯟ ꯃꯪ ꯑꯃ ꯃꯪꯉꯤ꯫ ꯃꯪ ꯑꯗꯨꯗ ꯃꯍꯥꯛ ꯈꯨꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯤ ꯈꯔ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯄꯨꯏ꯫ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯊꯧꯔꯕ ꯊꯥꯡ ꯑꯃꯅ ꯃꯉꯛ ꯀꯛꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟꯒꯤ ꯃꯃꯥꯅ ꯂꯥꯎꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯈꯝꯕꯇꯣꯟ, ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ꯫ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯀꯅꯥꯃꯠꯇꯅ ꯏꯆꯥꯒꯤ ꯇꯨꯒꯨꯝ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯂꯣꯏ꯫ ꯈꯝꯕꯇꯣꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯍꯥꯛ ꯃꯪꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯈꯝꯕꯇꯣꯟ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛ ꯄꯣꯛꯄꯒ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯁꯛ ꯎꯠꯂꯝꯕ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯇꯥꯍꯜꯂꯝꯕ ꯑꯗꯨ ꯈꯝꯕꯇꯣꯟꯒꯤ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯅꯥꯀꯣꯡꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯉꯪꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯈꯝꯕꯇꯣꯟ, ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ꯫ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯀꯅꯥꯃꯠꯇꯅ ꯏꯆꯥꯒꯤ ꯇꯨꯒꯨꯝ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯌꯥꯗ꯭ꯔꯦ, ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯛꯂꯕ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯈꯜꯂꯦ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯧꯔꯛꯂꯦ꯫ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟꯕꯥꯁꯤꯡ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯈꯝꯕꯇꯣꯟ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯦ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯄꯨꯝꯃꯝ ꯃꯝꯃꯦ꯫ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯃꯍꯥꯛ ꯅꯥꯁꯣꯟ ꯄꯤꯛꯅ, ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯀꯅꯤ? ꯂꯝꯕꯤꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯗꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯥꯏꯀꯩ ꯑꯃꯗ ꯍꯦꯛꯇ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯈꯨꯟ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯥꯟꯊꯣꯛꯂꯦ꯫ ꯆꯤꯡꯒꯤ ꯁꯨꯛꯂꯕ ꯃꯣꯡꯁꯣꯡ ꯑꯃ ꯌꯧꯔꯛꯂꯦ꯫ ꯁꯨꯛꯂꯕ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯝꯕꯇꯣꯟ ꯀꯟꯅ ꯆꯦꯜꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ, ꯀꯔꯤꯒꯨꯝꯕꯗ ꯎꯔꯤ ꯋꯥꯔꯤꯗ ꯃꯈꯣꯡ ꯂꯧꯗꯨꯅ ꯎꯞꯊꯨꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯡꯗꯒꯤ ꯊꯥꯞꯇꯛꯅ ꯍꯨꯏ ꯑꯃ ꯈꯣꯡꯕ ꯇꯥꯔꯛꯏ꯫ ꯃꯍꯥꯛ ꯁꯨꯝ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯨꯏ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯨꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯃꯛꯇꯗ ꯂꯩꯔꯝꯂꯦ꯫ ꯈꯝꯕꯇꯣꯟ ꯍꯟꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯍꯨꯏꯗ ꯅꯠꯇꯅ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄ ꯎꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡ ꯊꯥꯕ ꯑꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯂꯋꯥꯏꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯐꯥꯏ꯫ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯁꯝ ꯑꯗꯨ パイꯗꯨꯅ ꯆꯤꯡꯏ, ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯂꯣꯝꯗ ꯀꯟꯅ ꯏꯟꯊꯨꯕꯗ ꯈꯝꯕꯇꯣꯟ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯈꯨꯟ ꯌꯧꯕꯗ
nong pungan ngale miyamna kumay yengbagum lep leptuna yengduna leirammi makoina Khambatonbu laisang adugi mamangda puduna thamkhre thang achauba ama paiba sa noiba nupa ama thang adu mareng banda thongladuna Khambatongi manakta leplaga yathang ngaiduna leikre ngahak leiraga ningthau thorakle mamit adu i muk ngangladuna sauraduna Khambatonda yengi nangna phana chenduna su hinglaroi haibagi mawongda wa khara ngangi ningthaugi yathang phangladuna miyam adu chong phanduna harauna jagoi saba horakle thang paiba sa noiba nupa adu thang adu lengthongduna Khambatongi manakta dumak leple kumai aduda miyam adu mamit ondaba makhai pukning changna yengi ningthau thang paiba amadi angam mathau kaya kumai da pukning changnari kunnadugi miyam pumnamak mamit kuptaba makhai maya kana yengnari marak asida Khambaton makut tungbunna na pulliba thoridu thokpa laklay thadatpa laklay adu saw khraba thoridu thadatpa haibasi araiba natte Khambaton mamangda ukhibadumak chap chana thoklarabada kari tawgadage khangdana gyan tadana leikre mahak soidana siragani khankre mabubokna chingda kaganu haina kayarak hanna haibi khibane adubu mahak mabubokna haiba indabadagi awaba kaya si nanglibani haina mahak mathan tabu chaije an laman haiba indrabadi wajasanu haiduna mathan tagi mabukning mathan tana themjan Khambaton mayum yaudana mabubok udana siragani khanbada mamittagi mapi chadum sinthai nanthoknabagi pambai leitrabada mahak soidana siragani haina leple mabukningda mabubok ningsingduna khurumjai mamanaba mayambu ningsingjai mamangda mamani haina utpiramba saktam madubu mathamoida chetna konsinjaduna sinabagi matam ngaiduna leikre ngahak leiraga miyamna kumaida mit kuptaba makhai yengduna leiringai marak asida Khambatongi manakta nupi ama changai nupi aduna Khambatonbu pulliba thori adu thuna yangna thadoklaga hare nathwai hingnaba chenkro asuk kuiba matam asi Khambaton mamalon amukta taba phanglaktrabani adubu waraba tanpham maduda magi maronda wanganglakpa tabada haifam khangdana nungaiba poi adubu Khambaton nupidu masak uba phanghaude khonjeldagi nupini haiba khanghaubatane mabu thadokpiramlaga nupi adu mirak aduda adumak changkhre Khambaton thinthaba tawdana chenba horakle handamukti mahak ahingda chenkhibadudagi hena yangna cheli thawai hingnabagidamak ngamjabi thaduna cheli numit chuppaduma chele numidang wairam yauraklabada mahak chokthabana makha tana chenba ngamlaktre adubu chendabadi yade chenba hek leppada mahak amuk phakhigadra khanbadagi mahak chenba lepte adubu cheli haibadu mangai mangamdi isan sandi karigumbada khudi thijinduna laimaida upthuduna tusalle karigumbada uri warida panduna tusalle masa pumbadu ipok pokpi tingkhangna khetpada masadu ihingna hingsar adubu kaina tanaraba sajigum Khambaton hingnaba cheli karigumbada ngamlaba chingdonda chenkhalle karigumbada ngamlaba chingchepta chele Khambaton masa pumba humang pumchot chot masada nattana mahakna serli illiba phiron pumba humang tana pumlup lupkhe mahakna chena ngobong adu makhwangda kisalle mapurit adu lauthok tuna sumdok pada humang tana isingum tare purit aduna
ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯁꯥ ꯑꯗꯨ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯈꯝꯕꯇꯣꯟ ꯍꯦꯟꯅ ꯀꯟꯅ ꯆꯦꯟꯈꯠꯂꯤ꯫ ꯂꯦꯞꯇꯅ ꯆꯦꯜꯂꯤ꯫ ꯆꯦꯟꯅ ꯆꯦꯟꯅ ꯃꯔꯛ ꯃꯔꯛꯇ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯏ꯫ ꯇꯥꯟꯅꯔꯛꯂꯕꯣꯏ ꯅꯤꯡꯏ꯫ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯤ ꯇꯥꯔꯤ ꯇꯧꯔꯛꯄꯗ ꯈꯝꯕꯇꯣꯟ ꯆꯦꯟꯕ ꯂꯦꯞꯂꯦ꯫ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯜꯂꯒ ꯇꯥꯝꯅ ꯇꯥꯝꯅ ꯌꯦꯡꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯇꯥꯟꯅꯔꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯗꯦ꯫ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯗꯦ꯫ ꯃꯍꯥꯛ ꯀꯌꯥꯝ ꯂꯥꯞꯅ ꯆꯦꯜꯂꯛꯂꯕꯒꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯕꯁꯨ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯅ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯏ꯫ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯅꯪꯂꯔꯣꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯦ꯫ ꯐꯝꯊꯒꯦ ꯍꯣꯠꯅꯕꯗ ꯈꯪꯍꯧꯗꯅ ꯂꯣꯡꯅ ꯇꯨꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯟꯊꯔꯨꯔꯕꯒꯦ ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯥꯗꯨ ꯏꯆꯣꯛ ꯆꯣꯛꯊꯩ꯫ ꯍꯧꯒꯠꯀꯦ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯃꯟꯈꯤꯕꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯈꯣꯡ ꯑꯅꯤꯗꯨ ꯆꯤꯛ ꯆꯤꯛ ꯂꯥꯎꯅ ꯑꯅꯥꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯃꯠꯇ ꯊꯤꯕ ꯉꯝꯗꯅ ꯃꯇꯝ ꯀꯨꯏꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯈꯝꯕꯇꯣꯟ ꯆꯣꯛꯊꯕ ꯐꯔꯦ꯫ ꯂꯦꯡ ꯑꯣꯠꯄ ꯉꯝꯂꯦ꯫ ꯍꯧꯒꯠꯇꯨꯅ ꯐꯝꯕꯁꯨ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯒꯠꯀꯦ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯨꯏꯅ ꯅꯥꯔꯨꯕꯒꯨꯝ ꯏꯁꯣꯟ ꯁꯣꯟꯕꯒꯨꯝ ꯇꯧꯏ꯫ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯈꯝꯕꯇꯣꯟ ꯍꯧꯒꯠꯂꯦ꯫ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯉꯦ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯑꯃꯗꯤ ꯀꯗꯣꯝ ꯄꯥꯡꯅ ꯆꯠꯂꯒ ꯌꯨꯝ ꯌꯧꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯍꯥꯛ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯀꯨꯏꯅ ꯆꯥꯔꯛꯇꯕꯅ ꯃꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯎꯍꯩ ꯋꯥꯍꯩ ꯏꯁꯤꯡ ꯈꯣꯡ ꯊꯤꯕ ꯍꯧꯔꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯎꯍꯩ ꯈꯔ ꯐꯪꯂꯦ꯫ ꯈꯝꯕꯇꯣꯟ ꯍꯦꯛꯇꯨꯅ ꯆꯥꯔꯦ꯫ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯏꯁꯤꯡ ꯈꯣꯡ ꯑꯃꯁꯨ ꯊꯦꯡꯅꯔꯦ꯫ ꯏꯁꯤꯡ ꯄꯦꯟꯅ ꯊꯛꯆꯤꯜꯂꯦ꯫ ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨ ꯈꯔ ꯇꯦꯛꯈꯠꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯗ ꯏꯔꯨ ꯃꯥꯏꯊꯖꯊꯣꯛꯂꯦ꯫ ꯃꯐꯤ ꯃꯔꯣꯟ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯃꯁꯥ ꯇꯦꯛꯈꯠꯂꯦ꯫ ꯍꯥꯟꯅ ꯋꯥꯔꯝꯕ ꯆꯣꯛꯊꯔꯝꯕ ꯄꯨꯝꯅꯃꯛ ꯐꯔꯦ꯫ ꯈꯝꯕꯇꯣꯟ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯍꯤꯡ ꯀꯌꯥ ꯅꯨꯡꯊꯤꯜ ꯀꯌꯥ ꯁꯨꯝ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯝꯂꯛꯀꯤ ꯁꯥ ꯀꯩ ꯀꯌꯥ ꯊꯦꯡꯅꯩ꯫ ꯃꯃꯥꯡꯃꯛꯇꯗ ꯀꯩ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯅꯥꯔꯛ ꯑꯃ ꯇꯥꯅ ꯋꯥꯡꯅ ꯆꯣꯡꯗꯨꯅ ꯆꯠꯈꯤꯕ ꯊꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯃꯕꯨꯛꯅꯤꯡꯗ ꯊꯨꯀꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗꯁꯨ ꯁꯖꯤ ꯁꯉꯥꯏ ꯀꯥꯡꯂꯨꯞ ꯀꯥꯡꯂꯨꯞ ꯁꯥꯟꯅꯔꯝꯕ ꯊꯦꯡꯅꯩ꯫ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯩ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯒ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤꯁꯨ ꯆꯤꯡ ꯃꯥꯟ ꯅꯥꯔꯛ ꯁꯤꯡꯂꯛꯇ ꯑꯗꯨꯃꯛ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯑꯐꯪ ꯑꯐꯪꯕ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯃꯍꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯌꯨꯝꯇꯕꯨ ꯑꯁꯨꯛ ꯅꯤꯡꯁꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯃꯌꯨꯝ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯕꯨꯕꯣꯛ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯨꯝ ꯅꯤꯡꯁꯤꯡ ꯈꯝꯕꯇꯣꯟ ꯆꯤꯡꯗꯣꯟ ꯑꯃꯗꯒꯤ ꯆꯤꯡꯗꯣꯟ ꯑꯃ ꯂꯥꯟꯅ ꯆꯠꯂꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯗ ꯎꯈꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯉꯥꯊꯗꯨꯅ ꯇꯨꯝꯃꯤ꯫ ꯑꯌꯨꯛ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯕꯗ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯠꯂꯛꯂꯦ꯫ ꯅꯣꯡꯃ ꯅꯣꯡ ꯉꯥꯂꯤ ꯉꯥꯂꯤ ꯇꯧꯕꯗ ꯃꯍꯥꯛ ꯆꯤꯡꯗꯣꯟ ꯑꯃꯗ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯡꯗꯣꯟꯗꯒꯤ ꯍꯨꯟꯗꯣꯔꯛꯄꯗ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯆꯤꯡꯗꯣꯟ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯆꯤꯡꯃꯥꯏ ꯑꯗꯨ ꯄꯨꯝꯂꯪ ꯂꯪꯏ꯫ ꯈꯝꯕꯇꯣꯟ ꯉꯛꯏ꯫ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯁꯦꯡꯅꯃꯛ ꯆꯤꯡꯃꯥꯏ ꯑꯗꯨ ꯃꯤꯡꯁꯦꯜꯒꯨꯝꯅ ꯏꯔꯪ ꯂꯪꯏ꯫ ꯃꯍꯥꯛ ꯂꯪꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯗꯨꯅ ꯆꯤꯡꯗꯣꯟꯗꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯈꯖꯤꯛ ꯈꯖꯤꯛ ꯀꯨꯝꯊꯩ꯫ ꯆꯤꯡꯃꯥꯏ ꯑꯗꯨ ꯑꯔꯪꯕ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯂꯤ꯫ ꯎ ꯋꯥꯁꯨ ꯑꯃꯠꯇ ꯍꯧꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯌꯦꯡꯕꯗ ꯃꯤꯡꯁꯦꯜꯒꯨꯝꯅ ꯁ꯭ꯔꯤꯠ ꯁ꯭ꯔꯤꯠ ꯅꯥꯜꯂꯤ꯫ ꯑꯔꯪꯕ ꯑꯗꯨꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯏꯊꯛ ꯊꯛꯏ꯫ ꯃꯍꯥꯛ ꯆꯤꯡꯈꯥꯡ ꯐꯥꯎꯗꯨꯅ ꯀꯨꯝꯊꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯣꯡꯐꯝ ꯑꯃꯅꯤ ꯀꯨꯝꯊꯩ꯫
ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯃꯇꯥ ꯑꯃ ꯆꯍꯧꯗꯕꯗꯒꯤ ꯈꯝꯕꯇꯣꯟ ꯂꯣꯈꯥ ꯇꯥꯅ ꯑꯣꯟꯊꯈ꯭ꯔꯦ꯫ ꯄꯥꯏꯐꯝ ꯈꯣꯡꯐꯝꯅ ꯂꯩꯇꯕꯅꯦ, ꯊꯣꯏꯗꯣꯛꯅ ꯑꯅꯥꯟꯕ ꯃꯐꯝꯒ ꯑꯣꯏꯕꯅꯦ꯫ ꯈꯝꯕꯇꯣꯟ ꯊꯔꯣ ꯃꯥꯂꯣ ꯑꯣꯟꯊꯈ꯭ꯔꯦ, ꯂꯣꯈꯥꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯅ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯃꯤꯡꯁꯦꯜꯒꯨꯝ ꯂꯪꯂꯕ ꯎ ꯋꯥ ꯑꯃꯠꯇ ꯍꯧꯗꯕ ꯆꯤꯡꯇꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝꯗꯝ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯏꯅ ꯌꯦꯡꯕꯗ ꯂꯪꯂꯕ ꯆꯤꯡꯁꯥꯡꯇꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯛꯇꯅ ꯁꯦꯡꯂꯕ ꯑꯇꯤꯌꯥ ꯎꯏ꯫ ꯈꯝꯕꯇꯣꯟ ꯊꯨꯛ ꯍꯧꯒꯠꯂꯦ꯫ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯃꯉꯛꯁꯝ ꯑꯗꯨꯋꯥꯏꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯥꯗꯨꯅ ꯌꯦꯡꯕꯗ ꯏ ꯈꯔ ꯊꯣꯛꯄ ꯊꯦꯡꯅꯩ꯫ ꯂꯨꯈꯝꯒꯤ ꯑꯗꯨꯋꯥꯏꯗ ꯈꯔ ꯁꯣꯛꯂꯦ, ꯑꯗꯨꯕꯨ ꯑꯗꯨꯛ ꯍꯛꯅ ꯁꯥꯊꯤꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦ꯫ ꯈꯨꯔꯥꯏꯅꯆꯤꯡꯕ ꯈꯔ ꯍꯨꯕꯥꯜꯂꯦ꯫ ꯈꯝꯕꯇꯣꯟ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝꯗꯝ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯐꯝꯗꯨ ꯋꯥꯡꯂꯕ ꯆꯤꯡꯇꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯀꯣꯏꯁꯤꯜꯂꯤ꯫ ꯆꯤꯡꯃꯥꯏ ꯈꯨꯗꯤꯡꯃꯛ ꯃꯤꯡꯁꯦꯜꯒꯨꯝꯅ ꯂꯪꯉꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝꯗꯝ ꯑꯗꯨꯁꯨ ꯏꯔꯪ ꯂꯪꯉꯤ꯫ ꯂꯩꯕꯥꯛ ꯃꯁꯛ ꯎꯕ ꯐꯪꯗꯦ꯫ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯠꯇ ꯍꯧꯗꯦ꯫ ꯂꯪꯂꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯤꯒꯗꯒꯦ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯛꯇꯣꯛꯄ ꯂꯥꯛꯅꯩ꯫ ꯑꯍꯥꯟꯕꯗ ꯃꯥꯅ ꯐꯛꯇꯣꯛꯄ ꯉꯝꯂꯣꯏꯗꯕꯒꯨꯝ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯛꯇꯣꯛꯄ ꯉꯝꯕꯅ ꯃꯍꯥꯛꯅ ꯍꯦꯟꯅ ꯉꯛꯏ꯫ ꯐꯛꯂꯤꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯄꯥꯕ ꯃꯤꯡꯁꯦꯜꯒꯨꯝ ꯏꯔꯪ ꯂꯪꯕ ꯃꯔꯣꯜ ꯂꯣꯟꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯆꯤꯡ ꯂꯣꯛ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯀꯨꯞꯇꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯍꯥꯛ ꯍꯟꯅ ꯀꯌꯥꯔꯛ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈꯠꯀꯦ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯈꯣꯡꯀꯥꯞ 2 ꯁꯨꯅ ꯀꯥꯈꯠꯄ ꯉꯝꯗꯦ꯫ ꯍꯦꯛꯇꯃꯛ ꯅꯥꯟꯊꯔꯛꯏ꯫ ꯃꯍꯥꯛ ꯑꯋꯥꯕ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛ ꯀꯝꯗꯧꯅ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯂꯣꯛꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯗꯒꯦ ꯈꯟꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯆꯥꯗ ꯊꯛꯇꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯂꯦꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯁꯨꯔꯨꯡꯗ ꯂꯩꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒ ꯀꯔꯤꯁꯨ ꯈꯦꯟꯅꯗꯦ꯫ ꯈꯦꯟꯅꯕ ꯍꯥꯏꯕꯕꯨ ꯁꯨꯔꯨꯡꯗꯅ ꯅꯨꯃꯤꯠ ꯃꯁꯛ ꯎꯕ ꯐꯪꯗꯦ, ꯃꯐꯝꯗꯨꯅ ꯐꯪꯉꯤ꯫ ሴꯡꯂꯕ ꯑꯇꯤꯌꯥ, ꯉꯧꯔꯕ ꯂꯩꯆꯤꯟ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯉꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯃꯇꯝꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯑꯔꯪꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯄꯨꯝꯕ ꯃꯉꯣꯟꯗ ꯄꯤꯁꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯁꯤ ꯈꯝꯕꯇꯣꯟ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯇꯝꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯝꯕꯇꯣꯟ ꯀꯥꯈꯠꯅꯕ ꯐꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯑꯃꯠꯇ ꯊꯥꯐꯝ ꯂꯩꯇꯦ, ꯈꯨꯠ ꯄꯥꯏꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯆꯤꯡ ꯑꯗꯨ ꯃꯤꯡꯁꯦꯟꯃꯨꯛ ꯅꯥꯜꯂꯤ, ꯃꯤꯡꯁꯦꯜꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯆꯥꯗ ꯊꯛꯇꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯣꯏꯅ ꯁꯨꯝ ꯆꯠꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯒꯨꯝꯕ ꯐꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯨꯝ ꯀꯣꯏꯅ ꯆꯠꯂꯤ꯫ ꯃꯐꯝ ꯑꯃꯗ ꯇꯨꯝꯊꯣꯛꯏ, ꯃꯆꯤ ꯑꯃꯗ ꯄꯣꯊꯥꯏ, ꯑꯃꯨꯛ ꯆꯠꯂꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯆꯥꯅꯕ ꯑꯃꯠꯇ ꯐꯪꯗꯦ, ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯇꯦ, ꯊꯣꯛꯈꯤꯕ ꯌꯥꯕꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯝꯕꯇꯣꯟ ꯀꯨꯏꯅ ꯆꯥꯗ ꯊꯛꯇꯕꯅ ꯋꯥꯔꯦ, ꯆꯣꯛꯊꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯎꯅꯥ ꯋꯥꯅꯥ ꯈꯔ ꯑꯣꯏꯔꯕꯁꯨ ꯐꯪꯂꯝꯂꯕꯗꯤ ꯃꯍꯥꯛ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨ ꯆꯥꯔꯝꯒꯗꯧꯕꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯈꯝꯕꯇꯣꯟ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯌꯧꯕ ꯉꯝꯗꯕ ꯂꯣꯏꯔꯣꯏꯅꯅ ꯉꯝꯊꯈꯤꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯆꯠꯂꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯡ ꯃꯔꯛꯇ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯨꯔꯦꯟ ꯃꯆꯥ ꯑꯃ ꯈꯝꯕꯇꯣꯟꯒꯤ ꯃꯥꯡꯃꯛꯇꯗ ꯂꯩꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯃꯗꯨ ꯃꯥꯒꯤ ꯃꯃꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯍꯥꯛ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯊꯛꯏ꯫ ꯍꯔꯥꯝ ꯈꯧꯔꯥꯡ ꯄꯨꯝꯅꯃꯛ ꯀꯣꯛꯂꯕꯣꯏ ꯈꯟꯖꯩ꯫ ꯃꯁꯥ ꯏꯇꯦꯛ ꯇꯦꯛꯈꯠꯂꯤ꯫ ꯃꯍꯥꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯔꯤꯜ ꯑꯗꯨ ꯁꯨꯝ ꯌꯦꯡꯉꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯅꯨꯡ ꯍꯨꯠꯇꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯇꯣꯞꯄ ꯆꯤꯡꯅꯨꯡ ꯍꯨꯠ ꯑꯃꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯑꯩꯕꯨ
ꯇꯨꯔꯦꯜꯁꯤꯒꯤ ꯃꯔꯤꯟꯗ ꯏꯔꯣꯏꯗꯨꯅ ꯆꯠꯈ꯭ꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯁꯣꯡ ꯑꯗꯨꯒꯤ ꯃꯇꯧꯕꯨ ꯃꯐꯝ ꯈꯪꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯕꯁꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯏ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯔꯣꯏꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯂꯥꯏꯕꯛ ꯐꯔꯗꯤ ꯍꯤꯡꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯏꯔꯣꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯏꯔꯣꯏꯗꯨꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯆꯤꯡꯅꯨꯡ ꯍꯨꯠ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯀꯌꯥꯝ ꯁꯥꯡꯅ ꯏꯔꯣꯏꯗꯨꯅ ꯆꯠꯈꯤꯒꯗꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯍꯣꯠꯇꯨꯅ ꯁꯨꯝ ꯆꯠꯂꯤ꯫ ꯏꯁꯤꯡ ꯑꯗꯨ ꯂꯦꯞ ꯐꯪꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛ ꯋꯥꯕꯅ ꯃꯁꯥꯗꯨ ꯄꯨꯝꯆꯣꯛ ꯆꯣꯛꯊꯔꯦ꯫ ꯀꯨꯏꯅ ꯆꯥꯔꯛ ꯊꯛꯂꯛꯇꯕꯒꯤ ꯋꯥꯕꯅꯤ, ꯀꯨꯏꯅ ꯂꯦꯞꯇꯅ ꯏꯔꯣꯏꯔꯛꯄꯒꯤ ꯋꯥꯕꯅꯤ ꯈꯝꯕꯇꯣꯟ ꯈꯪꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯝꯃꯝ ꯃꯝꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯥꯏꯀꯩꯁꯨ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯏꯁꯤꯡꯗ ꯏꯔꯣꯏꯔꯤ ꯍꯥꯏꯕꯁꯤꯇꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯆꯤꯡꯂꯣꯝꯗ ꯅꯛꯁꯤꯜꯂꯨꯕꯗ ꯆꯤꯡꯒꯤ ꯂꯩꯔꯥꯏꯗꯨ ꯊꯦꯡꯖꯤꯜꯂꯤ꯫ ꯑꯃꯨꯛ ꯍꯟꯗꯣꯛꯇꯨꯅ ꯏꯔꯣꯏ, ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯤ꯫ ꯁꯨꯝ ꯏꯔꯣꯏꯕꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯈꯥ ꯇꯥꯅ ꯏꯔꯣꯏꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯍꯣꯠꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯨꯠ ꯍꯣꯠꯂꯤ, ꯃꯈꯣꯡ ꯀꯥꯎꯏ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯃꯍꯥꯛ ꯈꯔ ꯈꯔ ꯂꯨꯞꯊꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯈꯔ ꯈꯔ ꯁꯨꯝ ꯂꯨꯞꯊꯈꯤꯕꯅ ꯈꯝꯕꯇꯣꯟ ꯃꯁꯥ ꯄꯨꯝꯕꯗꯨ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯡ ꯑꯗꯨ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯒꯤ ꯈꯔꯇꯃꯛ ꯍꯦꯟꯒꯠꯄꯅ ꯈꯝꯕꯇꯣꯟꯒꯤ ꯃꯀꯣꯛꯇꯒꯤ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯅꯨꯡꯒꯤ ꯃꯊꯛꯇ, ꯃꯈ꯭ꯋꯥꯡꯗꯒꯤ ꯃꯈꯣꯡ ꯐꯥꯎꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩ꯫ ꯃꯍꯥꯛ ꯑꯍꯥꯟꯕ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯥꯗꯨ ꯏꯆꯣꯛ ꯆꯣꯛꯊꯕꯅ ꯃꯍꯥꯛ ꯍꯦꯛ ꯍꯧꯒꯠꯄꯁꯨ ꯉꯝꯗꯦ꯫ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯃꯍꯥꯛ ꯑꯃꯝꯕ ꯆꯤꯡꯅꯨꯡ ꯍꯨꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯉꯝꯖꯕꯤ ꯄꯥꯡꯒꯜ ꯊꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯣꯠꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯃꯍꯥꯛ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯏꯁꯤꯡꯗ ꯂꯨꯞꯂꯨꯕ ꯑꯃꯗꯤ ꯏꯁꯤꯡ ꯊꯛꯈꯤꯕꯅ ꯃꯍꯥꯛ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯗꯦ꯫ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯔꯝꯕꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯤꯡꯅꯨꯡ ꯍꯨꯠ ꯑꯗꯨ ꯅꯠꯇ꯭ꯔꯦ, ꯃꯗꯨꯒꯤ ꯃꯄꯥꯟꯗꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯉꯝꯂꯕ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯌꯥꯏꯗꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯇꯨꯡꯂꯣꯝꯗ ꯌꯦꯡꯕꯗ ꯇꯨꯔꯦꯜ ꯑꯗꯨ ꯃꯤꯠꯅ ꯎꯕ ꯐꯪꯕ ꯃꯐꯝ ꯐꯥꯎꯕ ꯎꯈ꯭ꯔꯦ꯫ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯕꯗ ꯇꯨꯔꯦꯜ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯏꯁꯤꯟꯈꯤꯕꯒꯨꯝ ꯎꯏ꯫ ꯈꯝꯕꯇꯣꯟ ꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯌꯦꯡꯕꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯣꯛꯈꯥꯔꯣꯝꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯣꯏꯅ ꯏꯆꯦꯜ ꯀꯟꯅ ꯍꯩꯊꯈ꯭ꯔꯦ꯫ ꯏꯆꯦꯜ ꯑꯗꯨꯅ ꯂꯣꯛꯈꯥꯗ ꯌꯩꯔꯨꯕꯗ ꯊꯣꯔꯛꯄ ꯃꯈꯣꯜꯇꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯏꯁꯤꯡ ꯑꯗꯨ ꯂꯣꯛꯈꯥꯒꯤ ꯅꯨꯡꯗ ꯌꯩꯔꯨꯕꯗ ꯊꯣꯔꯛꯄ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛꯅ ꯑꯀꯣꯏꯕ ꯃꯐꯝ ꯑꯗꯨ ꯂꯩꯆꯤꯟ ꯊꯥꯕꯒꯨꯝ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛ ꯅꯨꯡ ꯑꯁꯤꯗ ꯄꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯗꯨꯃꯛ ꯃꯤꯀꯞ ꯊꯣꯔꯛꯇꯅ ꯁꯤꯔꯝꯂꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯍꯥꯏꯕꯗꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯕꯨ ꯀꯟꯕꯤꯒꯦ ꯃꯇꯥꯒꯨꯝ ꯅꯨꯡꯖꯥꯎ ꯑꯁꯤ ꯊꯝꯕꯤꯔꯝꯗꯨꯅ ꯑꯩꯕꯨ ꯄꯜꯍꯟꯕꯤꯔꯤꯕꯅꯤ꯫ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯆꯦꯟꯒ ꯏꯔꯣꯏꯅꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯣꯏꯅ ꯂꯣꯛꯈꯥꯗ ꯇꯥꯗꯨꯅ ꯁꯤꯔꯝꯂꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯅꯨꯡ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝ ꯍꯤꯞꯊꯔꯒ
ꯅꯨꯡꯖꯥꯎ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯩ꯫ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯂꯦꯞꯈꯠꯇꯨꯅ ꯅꯥꯛ ꯌꯦꯠ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎ ꯋꯥ ꯑꯃꯠꯇ ꯍꯧꯗꯕ ꯅꯨꯡꯖꯥꯎ ꯑꯃꯗꯤ ꯅꯨꯡꯄꯥꯛ ꯉꯥꯛꯇ ꯉꯥꯏꯕ ꯉꯝꯂꯕ ꯆꯤꯡꯁꯥꯡ ꯑꯅꯤꯅ ꯇꯨꯔꯦꯜ ꯑꯗꯨ ꯆꯞꯂꯤ꯫ ꯃꯍꯥꯛ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯍꯣꯡꯗꯨꯅ ꯁꯨꯝ ꯌꯦꯡꯕꯗ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯅꯨꯡꯖꯥꯎ ꯀꯌꯥꯅ ꯆꯤꯡꯃꯥꯏ ꯑꯗꯨ ꯊꯟꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯈ꯭ꯔꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯑꯃꯗ ꯎꯖꯥꯎ ꯑꯃꯇꯪ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯍꯧꯕ ꯎꯏ꯫ ꯃꯍꯥꯛꯅ ꯌꯦꯡꯈꯠꯈꯤꯕꯗ ꯎ ꯑꯗꯨ ꯄꯤꯁꯛ ꯄꯤꯛꯅ ꯎꯏ꯫ ꯑꯗꯨꯕꯨ ꯆꯤꯡ ꯑꯗꯨ ꯋꯥꯡꯕꯅ ꯅꯛꯁꯤꯜꯂꯕꯗꯤ ꯎ ꯑꯗꯨ ꯁꯣꯏꯗꯅ ꯑꯆꯧꯕ ꯎ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯀꯣꯏꯅ ꯌꯦꯡꯂꯨꯔꯒ ꯈꯝꯕꯊꯣꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯔꯥꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯒ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥ ꯎꯆꯦꯛ ꯐꯥꯎꯕꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯝꯕꯊꯣꯟ ꯊꯥꯖꯕ ꯉꯝꯗꯦ꯫ ꯁꯨꯝ ꯀꯣꯏꯅ ꯌꯦꯡꯕ ꯂꯣꯏꯔꯒ ꯅꯨꯡꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯦ꯫ ꯇꯨꯔꯦꯜ ꯑꯗꯨ ꯊꯣꯏꯅ ꯄꯪꯂꯨ ꯂꯨꯗꯦ꯫ ꯈꯝꯕꯊꯣꯟꯒꯤ ꯃꯈ꯭ꯋꯥꯡ ꯐꯥꯎꯕꯗꯃꯛ ꯌꯧꯏ꯫ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯅꯨꯡꯖꯥꯎ ꯑꯃꯗꯤ ꯅꯨꯡꯀꯨꯞꯇꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯇꯣꯔꯕꯥꯟꯗ ꯀꯥꯈꯠꯂꯦ꯫ ꯇꯣꯔꯕꯥꯟ ꯑꯗꯨ ꯂꯣꯏꯔꯣꯏ ꯉꯝꯈꯠꯂꯒ ꯆꯞ ꯌꯨꯡꯅ ꯉꯝꯂꯕ ꯆꯤꯡ ꯑꯗꯨꯒ ꯑꯃꯠꯇ ꯑꯣꯏꯅ ꯁꯝꯅꯈ꯭ꯔꯦ꯫ ꯈꯝꯕꯊꯣꯟ ꯇꯣꯔꯕꯥꯟꯒꯤ ꯑꯉꯝꯕꯗꯨ ꯀꯥꯈꯠꯂꯒ ꯆꯤꯡ ꯑꯗꯨ ꯀꯥꯒꯦ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯐꯛꯂꯥꯡꯒꯨꯝ ꯆꯞ ꯌꯨꯡꯅ ꯉꯝꯕ ꯆꯤꯡ ꯑꯣꯏꯕꯅ ꯃꯍꯥꯛ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯊꯥꯔꯨꯕ ꯉꯝꯗꯦ꯫ ꯆꯤꯡꯃꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯤꯜꯂꯤꯕ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯅꯨꯡꯖꯥꯎ ꯀꯌꯥ ꯑꯗꯨ ꯀꯤꯟꯊꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯅꯜꯂꯒꯗꯕꯣꯏ ꯍꯦꯛ ꯅꯤꯡꯏ꯫ ꯃꯍꯥꯛ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯐꯅ ꯂꯥꯞꯄ ꯐꯥꯎꯕ ꯆꯠꯇꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯁꯥ ꯎꯆꯦꯛ ꯂꯩꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯎ ꯋꯥ ꯍꯧꯗꯕꯅ ꯎꯍꯩ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯇꯨꯔꯦꯜꯒꯤ ꯅꯥꯀꯟ ꯑꯃꯗ ꯆꯠꯄ ꯃꯈꯩ ꯆꯠꯂꯒ ꯇꯨꯔꯦꯜ ꯑꯗꯨ ꯑꯃꯨꯛ ꯂꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯇꯣꯔꯕꯥꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯥꯈꯠꯂꯦ꯫ ꯑꯆꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯇꯣꯔꯕꯥꯟ ꯑꯗꯣꯝꯗ ꯑꯃꯨꯛ ꯀꯣꯏꯅ ꯆꯠꯄ ꯍꯧꯏ꯫ ꯆꯤꯡ ꯀꯥꯒꯦ ꯍꯣꯠꯅꯩ꯫ ꯀꯥꯕ ꯉꯝꯗꯦ꯫ ꯆꯤꯡ ꯑꯅꯤꯗꯨ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯣꯔꯕꯥꯟ ꯑꯅꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯍꯣꯠꯈꯩ ꯍꯣꯠꯅꯔꯝꯂꯒ ꯆꯤꯡ ꯀꯥꯕ ꯉꯝꯗ꯭ꯔꯕꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯐꯝꯃꯤ꯫ ꯁꯨꯝꯅ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩ ꯅꯨꯃꯤꯠ ꯂꯩꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯈꯝꯕꯊꯣꯟ ꯆꯥꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯕꯅ ꯏꯁꯤꯡ ꯃꯕꯨꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯇꯣꯔꯕꯥꯟꯒꯤ ꯈꯔ ꯍꯥꯏꯒꯠꯂꯒ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯅꯨꯡꯖꯥꯎ ꯑꯄꯥꯛꯄ ꯑꯃꯗ ꯍꯤꯞꯊꯔꯦ꯫ ꯃꯍꯥꯛꯅ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯈꯜꯂꯤ, ꯀꯔꯤꯅꯨꯡꯒꯤꯗꯃꯛ ꯑꯩꯅ ꯏꯕꯨꯕꯣꯛꯅ ꯍꯥꯏꯕ ꯏꯟꯗꯅ ꯆꯤꯡ ꯀꯥꯔꯛꯂꯤꯕꯅꯣ? ꯆꯤꯡ ꯀꯥꯔꯛꯄꯗꯒꯤ ꯀꯌꯥꯗ ꯑꯋꯥꯕ ꯅꯪꯂꯕꯅꯣ? ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯪꯗ ꯑꯋꯥꯕ ꯑꯃ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ꯫ ꯑꯇꯩ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯕꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯕ ꯌꯥꯏ꯫ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯒꯦ, ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯗꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯈꯝꯕꯊꯣꯟ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯂꯥꯝꯕꯅꯁꯨ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯁꯤꯡꯇ ꯊꯛꯇꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯁꯨ ꯂꯦꯜꯂꯛꯂꯦ꯫ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯅꯣꯡꯃ ꯈꯝꯕꯊꯣꯟ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯁꯨꯝ ꯅꯨꯡ ꯈꯦꯠꯇꯨꯅ ꯁꯥꯟꯅꯕꯗ ꯆꯥꯎꯔꯕ ꯋꯥꯏꯈꯨ ꯑꯃꯈꯛ ꯊꯦꯡꯅꯩ꯫ ꯈꯝꯕꯊꯣꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯏꯈꯨ ꯐꯥꯕ ꯌꯥꯝꯅ ꯍꯩꯔꯛꯏ꯫ ꯁꯉꯥꯏꯊꯦꯜꯒꯤ ꯇꯨꯔꯦꯜ ꯃꯆꯥꯗꯨꯗ ꯃꯍꯥꯛ ꯏꯇꯠ ꯇꯠꯇꯅ ꯋꯥꯏꯈꯨ ꯐꯥꯗꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯈꯦꯟꯅꯕ ꯍꯥꯏꯕꯕꯨ ꯈꯝꯕꯊꯣꯟꯅ ꯊꯦꯡꯅꯔꯤꯕ ꯋꯥꯏꯈꯨ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯋꯥꯏꯈꯨꯗꯒꯤ ꯁꯔꯨꯛ 3 ꯆꯥꯎꯏ꯫ ꯃꯍꯥꯛ ꯋꯥꯏꯈꯨ ꯑꯗꯨ ꯐꯥꯔꯦ꯫ ꯑꯇꯩꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯇꯨꯔꯦꯟꯗ ꯐꯟ ꯆꯣꯡꯊꯗꯨꯅ ꯅꯨꯡ ꯃꯔꯛꯇ ꯈꯨꯠ ꯍꯨꯝꯕꯗ ꯋꯥꯏꯈꯨꯇꯅ ꯄꯤꯛ ꯊꯟꯅ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯠ ꯑꯃꯨꯛꯇꯪ ꯍꯨꯝꯕꯗ ꯋꯥꯏꯈꯨ 4-5 ꯐꯥꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯏꯈꯨ 10 ꯐꯥꯔꯒ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯏ꯫ ꯇꯣꯔꯕꯥꯟꯒꯤ ꯅꯨꯡ ꯑꯃꯗ ꯐꯝꯗꯨꯅ ꯈꯝꯕꯊꯣꯟ ꯋꯥꯏꯈꯨꯁꯤꯡ ꯑꯗꯨ ꯆꯥꯏ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯤꯡꯅ ꯆꯥꯕ ꯍꯩꯅꯔꯛꯂꯕꯅꯤꯅ ꯃꯍꯥꯛ
ꯋꯥꯏꯈꯨ ꯑꯍꯤꯡꯕ ꯆꯥꯕꯗ ꯊꯣꯏꯅ ꯍꯩꯅꯗꯕ ꯄꯣꯛꯇ꯭ꯔꯦ꯫ ꯋꯥꯏꯈꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯍꯥꯛ ꯏꯁꯤꯡ ꯈꯨꯖꯣꯛ 4-5 ꯊꯛꯆꯤꯜꯂꯦ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯀꯣꯛ ꯀꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯒꯤ ꯅꯣꯡꯃꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ ꯑꯌꯨꯛꯇ ꯇꯨꯔꯦꯜ ꯀꯨꯝꯊꯗꯨꯅ ꯋꯥꯏꯈꯨ ꯐꯥꯕ, ꯆꯥꯕ, ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯒ ꯇꯣꯔꯕꯥꯟ ꯑꯃꯗꯒꯤ ꯑꯃꯔꯣꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ, ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯃꯈꯩ ꯆꯠꯇꯨꯅ ꯀꯨꯌꯦꯡ ꯌꯦꯡꯕ, ꯋꯥꯔꯕ ꯃꯇꯝꯗ ꯄꯣꯊꯥꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯇꯨꯝꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯏꯈꯨ ꯊꯤꯕꯗ ꯀꯣꯡꯒ꯭ꯔꯦꯡꯁꯨ ꯊꯦꯡꯅꯩ꯫ ꯋꯥꯏꯈꯨꯗ ꯆꯥꯕꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯣꯡꯒ꯭ꯔꯦꯡꯁꯨ ꯑꯗꯨꯃꯛ ꯆꯥꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯏ꯫ ꯅꯣꯡꯃ ꯍꯧꯈꯤꯕ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯅꯨꯡ ꯃꯆꯥ ꯑꯃꯃꯝ ꯊꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯅꯨꯡ ꯃꯆꯥ ꯑꯃꯃꯝ ꯍꯥꯞꯆꯤꯟꯕꯗ ꯃꯃꯩ ꯊꯪꯗ ꯅꯨꯡ ꯃꯄꯩ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯈꯝꯕꯇꯣꯟꯒꯤ ꯃꯔꯦꯞ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯨꯡꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯡ ꯑꯗꯨ 3,338 ꯆꯞ ꯆꯥꯅ ꯁꯨꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯨꯟꯅ ꯄꯥꯔꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄꯁꯤ ꯆꯍꯤ 10, ꯊꯥ 1, ꯅꯨꯃꯤꯠ 9 ꯁꯨꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯈꯝꯕꯇꯣꯟ ꯆꯍꯤ 14 ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯤꯡ ꯀꯥꯔꯛꯄꯅꯤ꯫ ꯆꯍꯤ 2 ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯨꯔꯦ꯫ ꯆꯍꯤ 1 ꯆꯤꯡꯁꯥꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯦꯜꯂꯛꯂꯦ꯫ ꯆꯍꯤ 10 ꯑꯃꯁꯨ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯦꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯆꯍꯤ 19 ꯃꯌꯨꯝꯗꯒꯤ ꯆꯤꯡꯁꯥꯡ ꯀꯣꯏꯔꯛꯄꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯍꯥꯟꯕꯗ ꯆꯤꯡ ꯀꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯈꯤꯕ, ꯁꯨꯔꯨꯡꯗ ꯆꯪꯈꯤꯕ, ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯄ, ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤ ꯎꯕꯗ ꯅꯨꯡꯉꯥꯏꯈꯤꯕ, ꯃꯤꯑꯣꯏꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯔꯥꯎꯈꯤꯕ, ꯈꯨꯟ ꯑꯗꯨꯗ ꯁꯤꯔꯨꯒꯗꯧꯕꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤꯕ, ꯃꯤꯡꯁꯦꯜꯒꯨꯝ ꯂꯪꯂꯕ ꯂꯣꯛ ꯑꯃꯗ ꯇꯥꯔꯨꯕ, ꯏꯔꯣꯏꯗꯨꯅ ꯂꯥꯛꯈꯤꯕ, ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕ, ꯉꯝꯂꯕ, ꯎ ꯋꯥ ꯍꯧꯗꯕ, ꯋꯥꯡꯂꯕ ꯆꯤꯡꯅ ꯀꯣꯏꯁꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ 10 ꯂꯦꯜꯂꯛꯈꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕꯗ ꯈꯝꯕꯇꯣꯟ ꯀꯔꯤꯒꯨꯝꯕꯗ ꯍꯔꯥꯎꯏ, ꯀꯔꯤꯒꯨꯝꯕꯗ ꯇꯨ ꯆꯨꯡꯏ꯫ ꯈꯝꯕꯇꯣꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯕꯨꯕꯣꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯂꯤꯕꯤꯈꯤꯕꯅ ꯃꯍꯥꯛ ꯄꯦꯕꯦꯠꯀꯤ ꯋꯥꯔꯤ, ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯋꯥꯔꯤꯗꯒꯤ ꯔꯥꯃꯥꯌꯟ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯐꯥꯎꯕ ꯃꯃꯨꯠ ꯇꯥꯅ ꯈꯪꯏ꯫ ꯔꯥꯃꯥꯌꯟꯗ ꯔꯥꯝꯅ ꯆꯍꯤ 13 ꯕꯣꯟꯗ ꯆꯠꯄꯗ ꯅꯪꯈꯤꯕ ꯑꯋꯥꯕ ꯀꯌꯥ, ꯃꯍꯥꯚꯥꯔꯠꯇ ꯄꯥꯟꯗꯕꯅ ꯆꯍꯤ 13 ꯕꯣꯟꯗ ꯆꯠꯄꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯆꯥꯡꯗꯝꯅꯔꯨꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯈꯟꯗꯣꯛꯇꯨꯅ ꯈꯝꯕꯇꯣꯟ ꯃꯕꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯖꯩ꯫ ꯆꯍꯤ 10 ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯁꯤꯗ ꯈꯝꯕꯇꯣꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯋꯥꯈꯜ ꯈꯜꯂꯤ꯫ ꯆꯤꯡ ꯑꯗꯨ ꯀꯥꯅꯅꯕ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯉꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ ꯉꯝꯒꯗꯕ ꯑꯣꯏ ꯅꯤꯡꯗꯨꯅ ꯍꯣꯠꯅꯩ, ꯑꯃꯨꯛꯇ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯔꯤꯟꯗ ꯏꯔꯣꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯣꯏꯅ ꯇꯥꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯈ꯭ꯔꯁꯤꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯁꯣꯏꯗꯅ ꯁꯤꯕ ꯌꯥꯏ ꯈꯟꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯕ ꯌꯥꯕ ꯃꯈꯩ ꯍꯤꯡꯈꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯎꯆꯦꯛꯀꯨꯝ ꯃꯁꯥ ꯄꯥꯜꯂꯝꯂꯕꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯃꯌꯨꯝ ꯌꯧꯕ ꯉꯝꯂꯝꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯤꯑꯣꯏꯕꯅ ꯃꯁꯥ ꯄꯥꯟꯗꯨꯅ ꯄꯥꯏꯕ ꯉꯝꯍꯜꯂꯝꯗꯕꯒꯤꯗꯃꯛ ꯏꯁꯣꯔꯕꯨ ꯋꯥꯔꯧꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯀꯌꯥꯗ ꯅꯨꯡꯅꯥꯡꯕꯅ ꯊꯜꯂꯨꯔꯒ ꯃꯍꯥꯛ ꯃꯊꯟꯇ ꯑꯃꯨꯛ ꯈꯟꯊꯔꯛꯏ꯫ ꯑꯩ ꯑꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯪꯂꯤ, ꯃꯌꯨꯝ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤ, ꯃꯕꯨꯕꯣꯛ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯉꯥꯎꯕꯃꯛꯇꯤ ꯉꯥꯎꯗꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯐꯥꯊꯖꯩ꯫ ꯅꯣꯡꯃ ꯈꯝꯕꯇꯣꯟ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯨꯝ ꯀꯣꯏꯅ ꯆꯠꯄꯗ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯎꯒꯤ ꯎꯔꯥ ꯑꯃ ꯊꯦꯡꯅꯩ꯫ ꯆꯍꯤ 10 ꯆꯨꯞꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄꯗ ꯃꯍꯥꯛ ꯎꯔꯥ ꯑꯗꯨ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗꯕꯅꯤ꯫
mahakna ura adugi paringda sum yengkhatkibada chingthak phawba kakhatkre. Chingthakta horiba u adugi mara tarakpa soidana oiramgani haina mahakna leple. Kambaton chongkhattuna ura aduda tap paiduna yankre. Madudagi mahak makhong makhutna yanduna sum kakhale. Ching adudagi tangkhai phawba yauna kakhatre. Adubu mahak masado pumsok chokthare. Papamo manidu chokthakibana ura aduda yanba ngamsilaktre. Kambaton chingdon yauna ura adu yanduna kakhatpa ngamgani haiba thajadre. Mahak soidana makhada tasinduna siragani haina khankre. Adu mahak khara sum situna kakhatpadi lepte. Karigumba mata chaba mafamda makhongna masabu saugattuna kakhale. Mahakki kokton maktada chauraba nungjaw ama ure. Nung adu yum mamamuk chawi. Chingdagi hendoktuna lay. Nung adu maktangbu kakhatpa ngamlabadi mahak maton yawba soidana ngamlagani haina chap yungna ningduna kambaton mahakki layjabi mapanggal thaduna ura aduda masabu chingkhatpa lakne. Karigumbada makhong aduna ura aduda netuna masabu saugatpada makhongdagi humang aduna srit nanthokpada mahak singkha yawna taraboining. Koktagi ton phawba swai lawi humang na masapo malupi. Urada yaliba makhut adusu humang na pumsot jole. Kakhat ki hotnaba khudingi amumuk nanthoi. Khongkap mari mangadang mathakta kakhat pangamlabadi nungjaw adugi mathakta ngaihak phamduna hiptuna pothaba yagani khanduna kambaton mamit mana chejet uisinduna makhong makhut ki sakti sijinnaduna kakhale. Mahak uchinna nungjaw adugi mathakta yawre. Hek yawbaga mahak nung aduda ngek launa phamte. Nung adu yum muk chawbana mahak irai laina phamba hippa challe. Kambaton phamduna ngaihak awaba pothagi khanbane. Adubu mahakna hek phamthabaga adumak tumkhre. Gyan yawdana wanthaduna leikre. Mahak kayam kuina mafam maduda gyan yawdana leirurabage haiba khangba ngamde. Adubu mahakna gyan tarakpa matamda pumamduna leirame. Ahing oire haiba mahak khange. Adubu mahakna leiriba mafam adu karino haibadi mahak thoina khanglude. Mahakna haifet leiduna yengbada wanglaba ching adugi mayaida leiba chingjaw adugi mathaktani haiba mahak khangle. Haugatki honai. Adubu masa pumba adu loinabak chokthabana mahak lengba phawba ngamdre. Makhut adu thangatki honai. Thangatpa ngamde. Ahing nongsoiba mafam maduda lele. Nong alaklabada kambaton haugatki honai. Madudasu mahak haugatpadi lairadana mapambom thangatpa phawba ngamdre. Masa pumbadu ipoptuna yawanba phawba ngamdre. Kambaton nungjaw adugi mathakta longna hiptuna leire. Mamai adu mathakta ungkhatpana chingjaw adu tasengna uba phangi. Chingdon adu mahakna leiriba mafam adudagi panglap laptre. Mahak masa adu haugat kangkhatpa ngamlabadi ngaihak tangi manungda mahak chingdon yawba ngamlagani khalle. Adubu khanbata mangai mahak haugatpa phawba ngamde. Numit yungbagi matam yawraklabada kambaton hena wakre. Nungsagi maisana yaisalakpane nungjaw adudagi sagalakpane mahak khangpham khangdre. Masa pumba humang na punglup-lupi. Mahak chak lambana su loire. Ising khawrangbana su sigadawre. Adubu kambaton upay leite. Haugat pangamdriba phawba masa kankhatriba phawba mahak hiptuna adumak chada thaktura leiba tarame. Asumna kambaton haugat kangkhatpa ngamdana leirakpana numit mangani sujinkre. Masa chokthabagi su mathakta chada thaktabana amuk hena sonthare.
ꯑꯗꯨꯕꯨ ꯀꯨꯏꯅ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯂꯦꯡ ꯑꯣꯠꯄ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯈꯔ ꯉꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯊꯔꯦ꯫ ꯎꯔꯥ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯆꯤꯡꯗꯣꯟ ꯐꯥꯎꯕ ꯀꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯎꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯅꯕ ꯍꯣꯠꯅꯕꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯒ ꯆꯞ ꯃꯥꯟꯅꯅ ꯋꯥꯒꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯑꯍꯤꯡꯗꯨ ꯃꯇꯪ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯒꯅꯤ꯫ ꯃꯊꯪ ꯑꯌꯨꯛ ꯉꯟꯇꯥ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯤꯡꯊꯛ ꯌꯧꯅ ꯀꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯗꯨꯅ ꯃꯍꯥꯛ ꯉꯟꯇꯥꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯝꯕꯇꯣꯟ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯁꯥꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯆꯤꯡꯗꯣꯜ ꯌꯧꯅ ꯀꯥꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯎꯔꯥꯗꯨ ꯄꯥꯏꯗꯨꯅ ꯀꯥꯈꯠꯄ ꯍꯧꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯆꯥꯗ ꯊꯛꯇꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯊꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯛ ꯅꯛꯅ ꯀꯣꯛꯊꯛꯇ ꯆꯤꯡꯗꯣꯜ ꯑꯗꯨ ꯂꯩꯔꯕꯅ ꯃꯍꯥꯛ ꯑꯅꯧꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯈꯣꯡꯀꯥꯞ ꯑꯃꯃꯝ ꯀꯥꯈꯠꯂꯦ꯫ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯃꯇꯤꯛ ꯊꯧꯅꯥ ꯍꯥꯞꯀꯠꯂꯛꯏ꯫ ꯈꯝꯕꯇꯣꯟ ꯋꯥꯔꯦ, ꯆꯣꯛꯊꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯤꯡꯗꯣꯟ ꯌꯧꯔꯦ꯫ ꯎꯔꯥ ꯑꯗꯨꯗꯒꯤ ꯎꯔꯨ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯃꯊꯪ ꯄꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯈ꯭ꯔꯦ꯫ ꯎꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯄꯣꯊꯥꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯎꯔꯥꯗꯨ ꯌꯦꯡꯕꯗ ꯇꯁꯦꯡꯅꯃꯛ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯔꯥ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛ ꯎ ꯑꯗꯨꯗ ꯄꯥꯏꯔꯒ ꯃꯈꯥꯔꯣꯝꯗ ꯌꯦꯡꯊꯔꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯆꯤꯡꯈꯥ ꯑꯗꯨ ꯄꯤꯛꯇꯛꯅ ꯎꯕ ꯐꯪꯉꯤ꯫ ꯇꯨꯔꯦꯟ ꯑꯗꯨꯁꯨ ꯄꯤꯁꯛ ꯄꯤꯛꯅ ꯆꯦꯜꯂꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯅ ꯂꯣꯈꯥꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯣꯏꯅ ꯇꯥꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯎꯏ꯫ ꯈꯝꯕꯇꯣꯟ ꯃꯐꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯆꯍꯤ 10 ꯆꯨꯞꯅ ꯂꯩꯔꯛꯂꯕ ꯃꯐꯝꯅꯤꯀꯣ ꯈꯜꯂꯨꯕꯗ ꯃꯃꯤꯠ ꯑꯅꯤꯗ ꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯐꯅ ꯀꯨꯏꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯍꯣꯡꯗꯨꯅ ꯌꯦꯡꯂꯒ ꯈꯜꯂꯤ꯫ ꯃꯁꯤꯗꯅꯤꯀꯣ ꯑꯩꯅ ꯂꯩꯔꯝꯕꯗꯣ, ꯑꯥꯗꯒꯤ ꯅꯨꯡ ꯑꯁꯤꯗꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯣ꯫ ꯅꯨꯡ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯗ ꯆꯦꯟꯊꯗꯨꯅ ꯁꯤꯔꯝꯒꯗꯕꯅꯤ꯫ ꯑꯩꯅ ꯋꯥꯏꯈꯨ ꯐꯥꯔꯝꯕ ꯃꯐꯝꯗꯨꯅ ꯑꯥꯗꯒꯤꯁꯤꯅꯤ꯫ ꯑꯩꯅ ꯑꯍꯤꯡ ꯍꯦꯛ ꯇꯨꯝꯐꯝꯗꯣ ꯑꯥꯗ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ 10 ꯆꯨꯞꯅ ꯂꯩꯔꯛꯄꯗꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯤꯡꯁꯤꯡ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈꯝꯕꯇꯣꯟ ꯃꯐꯝꯗꯨ ꯆꯥꯎꯌꯦꯡ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯂꯒꯦ ꯈꯜꯂꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯃꯃꯤꯠ ꯄꯦꯟꯕ ꯃꯈꯩ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯈꯪꯗꯦ꯫ ꯀꯗꯣꯝꯗ ꯆꯠꯂꯒ ꯃꯌꯨꯝ ꯌꯧꯒꯗꯒꯦꯁꯨ ꯈꯪꯗꯦ꯫ ꯃꯃꯥꯡꯂꯣꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯗꯣꯟ ꯑꯃ ꯎꯏ꯫ ꯆꯤꯡꯗꯣꯟꯗꯨꯗ ꯀꯥꯔꯒ ꯃꯍꯥꯛ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃꯗꯤ ꯎꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯤꯡꯗꯣꯜ ꯑꯗꯨ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯕꯗ ꯐꯅ ꯀꯨꯏꯅ ꯆꯪꯉꯤ꯫ ꯈꯝꯕꯇꯣꯟ ꯆꯤꯡꯗꯣꯜꯗꯨꯗ ꯂꯦꯞꯂꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯠꯅ ꯍꯦꯛ ꯎꯈ꯭ꯔꯤꯕ ꯃꯐꯝ ꯐꯥꯎꯕꯗ ꯃꯍꯥꯛ ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇ ꯎꯈ꯭ꯔꯤ꯫ ꯆꯤꯡ ꯑꯃꯒꯤ ꯃꯊꯪꯗ ꯆꯤꯡ ꯑꯃ, ꯆꯤꯡꯁꯥꯡ ꯑꯃꯒꯤ ꯃꯊꯪꯗ ꯆꯤꯡꯁꯥꯡ ꯑꯃ꯫ ꯈꯝꯕꯇꯣꯟ ꯀꯝꯗꯧꯅ ꯌꯨꯝ ꯌꯧꯕ ꯉꯝꯒꯗꯒꯦ ꯈꯟꯕꯒꯤ ꯃꯇꯤꯛ ꯃꯌꯨꯝ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯕꯨꯕꯣꯛ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯀꯌꯥ ꯃꯊꯪ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯋꯥꯕ ꯀꯌꯥ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯋꯥꯕ ꯑꯃꯨꯛ ꯍꯟꯅ ꯅꯪꯗꯅꯕ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯌꯧꯅꯕ ꯃꯍꯥꯛꯅ ꯑꯣꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯋꯥꯕ ꯑꯃꯨꯛ ꯍꯟꯅ ꯅꯪꯗꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯋꯥꯍꯩ ꯆꯥꯏ, ꯊꯦꯡꯅꯕ ꯏꯁꯤꯡ ꯊꯛꯏ꯫ ꯑꯍꯤꯡ ꯑꯣꯏꯔꯕ ꯃꯇꯝꯗ
mata chaba yengduna yari nong hek nganbaga chatpa hawi asumna chingsang kaya lalakle cinglon kaya salakle adu phawbada tampak kilam amatta uba phangdre yengki ba mai kaida cinglon pareng pareng chingsang pareng pareng damak leibawi handakti khambaton yamna cheksinna chale khongpham khuning yengna thangi khongthang khuding cheksinna thangi soida ngamdanaba hek ngamba makhai hone asumna lakpana numit kayani amasu hokre mayum yongningbagi wakhalna mahak pothaba naidana chale nongma ayuk anganbada khambaton chingdon namada sum chale khanghaudana arapada nupi ama sampuduna chatpawi matomta matam kuina lairakpana taibang mi ama tawraktaba matam kuirabani khanghaudana taibang mi ama chatpa ubada mahak nungaibana haifam khangde mahak thoina khalluba tawdana nupi edugi manakta chansille nupi edu hayit pambi amagi makhongda hayit hektuna leirame khambaton nupi edu da haire ima naha kadai de gino mafam masida kaidoribano nupi edu na khome Ibungo, ima di jingsang sida leibani. Ima hayid he ye. Se, nangso ama chawse. khambatona hayit adu lauraga chai nupi edu na hangai Ibungo, nangdi mi tadaba jingsang sida kaidauramlibano. khambatona khome ima aidi sangai thendagini sahi kayagi mamangda aina angang oiringaida singda sing chanba lakpadagi lambi lamangna duna singsang thungna chalure surung kaya ma leirure awaba kaya sutarure ngasi aina hingduna leiribasi tasengnamak angakpa amane ai nahana siram lagadabane amuk hanna awaba tadana kamdowna yum yosike haiduna sum chacharibane adubu chatliba makai yum yauba leite kadomda chalaga yum yaugadage haibasu khangde ima nangna karigumba khanglabadi nasada yum yaunaba lambi amukta takpiu ima Oh, nungsida. Zahi kaya chupna. Sa kaitana thallaba. Suklaba jinglak asida. Awaba kaya thengnaduna lairaklabaniko. Lao lao. Ima takpirage. Ima gi tum ilo. asi hairaga nupi edu chatpa hokre khambatonsu mahaki matung induna chali sum chana nupi eduna khambatona tai Tu, Ibungo. Yengo. Adagi chingdol si urabra. Masidagi khong macha ma chenthari basina loknung asida turel oina cheli. Turel asi waikhu achauba ngakta lei haiduna waikhuro kawido. Masida kanagumana chatlurabadi mahak hamuk hingna halakpa ngamdrabani khanguko. ima ai masida waikhuta chaduna sahi 10 leirurabane adubu laibak paduna laigi nongdamna ai amuk halakpani ima Yes. Ibungo, naraibak phaidako. Waikhurok asida changuraga hingna halakpa haibase nathantani ibungo. Masidabu siraktrabadi nang amuk hanna siraroi karimata nongsa thirurgunu ibungo. Aduga yengo. Arapada leiriba chingdol asi ubra. Masidagi asom wangmada chingdoldagi hut leithaba chingkhangda surung achauba ama leibani maduda changkhraba mi sasan adudi amuk hanna tholaktrabani khanguko angang hingsabagi surungdura ima mani ibungo maduda saugraba hingsaba ama leibani maduda bu changkhraba
ꯍꯤꯡꯆꯥꯕꯒꯤ ꯈꯌꯥꯠꯇ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯃꯥꯡꯉꯩꯗ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯈꯨꯟꯗꯥꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯇꯥꯗꯕ ꯎꯃꯪ ꯑꯣꯏꯔꯕꯅꯤꯗꯣ꯫ ꯏꯃꯥ, ꯑꯩꯅ ꯌꯨꯝꯗꯒꯤ ꯑꯍꯥꯟꯕ ꯊꯣꯔꯛꯄ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯩ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯉꯨꯏ꯫ ꯑꯩ ꯆꯍꯤ ꯀꯌꯥ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯉꯝꯈꯤꯗꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯁꯤꯍꯧꯔꯦ ꯏꯃꯥ꯫ ꯑꯩ ꯃꯍꯥꯛꯀꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯎꯔꯛꯂꯕꯅꯤ꯫ ꯑꯩꯅ ꯑꯣꯟꯗꯨꯅ ꯌꯦꯡꯕꯗ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯑꯩꯒꯤ ꯈꯣꯡꯀꯥꯞ 30 ꯁꯥꯡꯉꯤ꯫ ꯃꯊꯕꯥꯛꯀꯤ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯑꯩꯒꯤ ꯊꯥꯖꯤꯟꯃꯨꯛ ꯋꯥꯡꯉꯤ꯫ ꯑꯁ, ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯩ ꯉꯥ ꯉꯛꯇ ꯆꯥꯗꯨꯅ ꯍꯤꯡꯉꯛꯏ꯫ ꯍꯤꯡꯆꯥꯕꯒꯤ ꯌꯥꯔꯦꯛꯐꯝ ꯐꯝꯕꯥꯛ ꯑꯗꯨꯗ ꯑꯩ ꯆꯍꯤ ꯀꯌꯥ ꯑꯃ ꯇꯨꯝꯂꯛꯂꯕꯅꯤ ꯏꯃꯥ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯁꯨꯔꯨꯡꯗꯨꯗꯒꯤ ꯀꯝꯗꯧꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ? ꯏꯃꯥ, ꯑꯩꯍꯥꯛ ꯁꯨꯔꯨꯡꯒꯤ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯄ ꯅꯠꯇꯦ꯫ ꯁꯨꯔꯨꯡ ꯑꯗꯨ ꯂꯝꯕꯤ 1000 ꯍꯦꯟꯅ ꯐꯥꯡꯉꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯃꯗ ꯃꯄꯥꯟꯗꯒꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯥꯎꯔꯛꯏ꯫ ꯎꯆꯤ ꯃꯈꯨꯜ ꯑꯃꯃꯨꯛ ꯂꯥꯎꯅ ꯍꯣꯕ ꯑꯃ ꯊꯦꯡꯅꯩ꯫ ꯑꯩꯅ ꯆꯍꯤ ꯑꯃ ꯆꯪꯅ ꯃꯗꯨꯗ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕꯗ ꯏꯈꯨꯠ ꯑꯁꯦ ꯏꯍꯤꯡꯅ ꯍꯤꯡ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯅ ꯑꯩꯅ ꯆꯥꯅꯕ ꯊꯤꯕ ꯆꯠꯄꯗ ꯂꯃꯥꯡꯅꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯝꯍꯨꯏ ꯃꯀꯣꯛꯃꯨꯛ ꯂꯥꯎꯕ ꯑꯍꯣꯕ ꯑꯃ ꯊꯦꯡꯅꯩ꯫ ꯑꯩ ꯃꯗꯨꯗ ꯋꯥꯅ ꯂꯤꯊꯣꯔꯛꯄꯅꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯨꯃꯤꯠ ꯇꯥꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯤꯡꯗ ꯆꯠꯄꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ, ꯂꯃꯥꯡꯅꯒꯟꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯂꯛꯀꯤ ꯁꯥ ꯀꯩꯁꯤꯡ ꯑꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯀꯣꯏꯅ ꯆꯠꯄꯅꯤ꯫ ꯃꯈꯣꯏꯒ ꯊꯦꯡꯅꯔꯕꯁꯨ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯍꯤꯡꯁꯤꯃ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯁꯣꯏꯗꯅ ꯅꯌꯨꯝ ꯌꯧꯔꯒꯅꯤ꯫ ꯁꯦ, ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ, ꯍꯩꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨ, ꯑꯗꯨꯒ ꯄꯣꯊꯥꯔꯣ꯫ ꯈꯝꯕꯇꯣꯟꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯕ ꯍꯩꯠ ꯑꯗꯨ ꯈꯔ ꯆꯥꯁꯤꯜꯂꯦ, ꯑꯗꯨꯒ ꯄꯣꯊꯥꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯈꯝꯕꯇꯣꯟ ꯋꯥꯕ ꯆꯣꯛꯊꯕ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯍꯔꯥꯎꯕꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯇꯌꯥꯡ ꯇꯁꯣꯏ꯫ ꯃꯇꯝ ꯀꯨꯏꯅ ꯃꯤꯑꯣꯏꯕ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯒꯤ ꯊꯧꯖꯥꯜ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯕꯗ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯌꯨꯝ ꯌꯧꯔꯒꯅꯤ, ꯃꯕꯨꯑꯣꯛ ꯎꯅꯔꯒꯅꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯃꯟꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯃꯤꯠ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯟꯕ ꯌꯥꯈꯤꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯋꯥꯗꯨꯅ ꯄꯣꯊꯥꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜ ꯀꯌꯥꯗ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟ ꯋꯥꯔ ꯃꯥꯜꯂꯦ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛ ꯃꯪ ꯑꯃ ꯃꯪꯉꯤ꯫ ꯃꯃꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯊꯝꯕꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯃ ꯁꯦꯠ, ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯏꯅꯐꯤ ꯑꯉꯧꯕ ꯑꯃ ꯏꯟꯗꯨꯅ ꯂꯩꯆꯤꯟ ꯃꯔꯛꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯝꯕꯇꯣꯟꯕꯨ ꯅꯥꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡ ꯈꯝꯕꯇꯣꯟ, ꯏꯆꯥꯒꯤ ꯑꯋꯥꯕ ꯇꯥꯗꯅꯕꯒꯤꯗꯃꯛ ꯏꯃꯥꯅ ꯃꯇꯝ ꯈꯨꯗꯤꯡ ꯅꯅꯥꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ, ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯒꯅꯨ꯫ ꯇꯨ ꯑꯥꯗꯒꯤ ꯆꯤꯡꯗꯣꯜ ꯑꯁꯦ ꯀꯥꯈꯠꯂꯒ ꯍꯦꯛ ꯀꯨꯝꯊꯕꯗ ꯌꯨꯝ ꯌꯧꯔꯒꯅꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯨꯝ ꯌꯧꯕ ꯑꯣꯏꯌꯨꯀꯣ꯫ ꯈꯝꯕꯇꯣꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯀꯨꯌꯦꯡ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯃꯪꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯃꯥꯅꯤ ꯍꯥꯏꯅ ꯎꯠꯄꯤꯔꯝꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯀꯨꯏꯅ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ
ꯃꯃꯪꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯁꯝꯄꯨꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯁꯤꯟꯊꯔꯛꯏ꯫ ꯄꯣꯛꯄꯗꯒꯤ ꯃꯃꯥ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯊꯦꯡꯈꯥꯡ ꯊꯦꯡꯈꯥꯡ ꯎꯠꯂꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯍꯥꯛ ꯂꯥꯛꯁꯤꯟꯖꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯄꯟꯊꯗꯨꯅ ꯂꯩꯕ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯃꯪꯗ ꯃꯃꯥꯅ ꯇꯥꯛꯄꯤꯔꯝꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯡꯗꯣꯜ ꯑꯗꯨ ꯇꯝꯅ ꯀꯥꯈꯠꯂꯦ꯫ ꯃꯃꯪꯗ ꯎꯈꯤꯕ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯁꯨꯝ ꯀꯥꯈꯠꯄꯗ ꯑꯋꯥꯕ ꯈꯪꯍꯧꯗꯦ꯫ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯔꯦ꯫ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯌꯦꯡꯊꯈꯤꯕꯗ ꯇꯝꯄꯥꯛ ꯎꯔꯦ꯫ ꯆꯍꯤ ꯀꯌꯥ ꯃꯔꯨꯝ ꯑꯁꯤꯗ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯄꯔꯦꯡ ꯉꯥꯛꯇ ꯎꯗꯨꯅ ꯂꯥꯛꯂꯕ ꯈꯝꯕꯇꯣꯟꯅ इहान हानबा ओइना कुइरबगी तुंगदा तंपाक उबा फंगबदा कयागी मतिक नुंगाइरिगबा तसेंगनमक खंबतोन हाइफम खंगदबा मखै नुंगाइबा पोइ तंपाक उबा मक्तदा मयुम यौबगा चप मानना खंजै चही 13 गी मतुंगदा मबुबोक उनबा फंगलनी अमदी मरुप मपिजासिंग अमुक हन्ना तिनबा फंगलनी खनबदा खंबतोन हराउबगी पंदोम लोमख्रे सुम लेप्तुना यंगलंबदगी महाक मयुम यौनिंगबना मबुक निंग लाखतखिदुना चेन चेन कुमथखरे लोइरोय लोइरोय हाइथखिदुना संगाई थेल अमदी नकनब खुनसिंग तसेंग तसेंगना उबा फंगले महाक ngaiak leptuna muk yengzai hanagi lambi adumak lei hanagi turel adumak chele mamitta nungai bagi pirang sinthare sahi 13 gi mamangda mana kakhat kiba lambi adumak tada kambaton kumtharakle sum kumtharakpana singkhong yore khun yore khun gi mayai da challiba lambi aduda mahak sum lai mahaki segai raba pizon kuina kalak traba sam koi amadi kuzin nadu ubada kungi angang kayana magi matung koin ni ne kungi hui mayamna tana tana khong sum lakpana khambaton konthong yorak lai mahak leplaga koyeng yengi mabuok ude ingkoladu napitana pumkup kupsin kre nakan nama kintharaba nongkhang chairaba humdang damak ngairaba yum madugi mathakta sebot mairen amadi uri wari kayana pumup upsin kre yum madu matam kuina mi yamat talainadre haiba mahak खंगले खंबतोन ममित कुप्तब मखै युम मदुदा येंगलगा मपी चदुम चदुम सिंथरी